जय श्री कृष्ण। जय श्री कृष्ण चैतन्य प्रभु नित्यानंदन श्री अद्वैत गदाधर शिवासादि गौर भक्त वृंद हरे कृष्णा कृष्ण कृष्ण हरे 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 राम 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 हरे हरे। हम ब्रह्मतत्व कृष्ण खुरुमजर मखोई प्रभुपाद खुरुमजरी मान इबीरमगत ओइना ट्रांसलेट तौबीरमगा खोइदा सिकी ज्ञान नॉलेज पिक्चबदा टिपीबदा खोइना हैबोय हैतबोय सुम डिस्कशन खंगननबा तौसिनजबनी अदु मसिदा सोइबा ngamba yauraga sungakpigani इमागे इबानीना मथंग पारकपदा खोइना कुंती matangse masi hena nengba poglese khoina nupi oibanina nupi ki magi maramda ipiramba se sita hena khoi khangmina si adudi khoina anirak sugre ma khoina kunti ki azari se khoina ahum suba chapter yamna gyan leiba intelligent oiba yamna singba nupi ni haiba ko ma se kunti se ado mana yam singba haise mase mana mapu masakhangbagineba ko adeti mathang da tajarakpada mana hairisi aidi akoina bhakti yoga se si tawrakpa kandati akoigi material nature se sida leiba sidagi hengkatpa ngamme haiba ko aduna bhakti yoga se kaino haibasi masi da koina kitang pukning chingchan minasi matam amadadi brahmangi imungda poaga brahmana oibe yai haina amaina khanaramidana adugi idea du asoiba idea ne haiba ko mane aduna mana haise akhoi achumba understanding city mi khuding makta masigi opportunity se lawbagi layeba mi khuding mak ki da my opportunity pi kaisumi chang mikhai nai na masida po kandu ta tawgadabani haiba leite ba ko aduna krishna na hairisi aigi aingonda changjarakpa mana pokpada mase mayamna kitang lo oina pokpa haibati nupi oina pokpasu yai vaishya oina pokpasu yai sudra oina pokpasu yai ado miyoi pumnamakse toinamak lai ki lambi sida chatpa yai haba aduna minaga kano nupi adu ada kainaga hairi singse madu akoina mana main hai kaina haira akoina pungning sondhagadaba natteba ko aduna bu sastra khangagadi mina haibadu mawalodaba ngamaena kaiginoga achumba se kaino chumdaba se kaino mi amaduna hairiduna nang saugatnaba haibada aduda saugatladi miduna ngamdoineba natra adoi tarati akoina achumba knowledge se kaida thirake ida achumba oza achumba amana takpiragadi akoise akoigi mind se clear oirakadoineba akoigi hujiki spirituality se oza se kana oibiri prabhupada na oibiri tana ko aduna mana haisi mayamnadi pokpagi kenoda nupi sudra vaishasi lower class na lower class ta belong to we na khanai inai adubu ma se devotee ama oiragatine ma se mana po iba mafam du dagi hena wangwa mafam lai gi mafam da chatpa ngameba adagi di nupi sudra vaishya se yamna singhe haina su launa de adubu krishna consciousness chatlagatine chatpa mi se sidi yamna singba mi ne haba
ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯤꯇꯪ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ. ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯅ ꯁꯣꯁꯥꯏꯇꯤꯗ ꯑꯩꯗꯤ ꯑꯍꯟꯅ ꯄꯨꯔꯒ ꯗꯦꯕ ꯀꯔꯃꯁꯤ ꯌꯥꯝ ꯆꯠꯂꯛꯑꯦꯕ. ꯆꯠꯄꯁꯤꯗ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯁꯣꯁꯥꯏꯇꯤꯗꯗꯤ ꯆꯠꯅꯔꯝꯕ ꯑꯗꯨꯒꯨꯝꯕꯁꯤ ꯈꯔ ꯌꯥꯎꯋꯦ. ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯏꯍꯥꯟ ꯍꯦꯛ ꯍꯥꯟꯕꯗꯅꯦ ꯐꯝꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤꯗꯤ ꯑꯩ ꯊꯣꯏꯅ ꯌꯦꯡꯉꯨꯗꯦꯀꯣ. ꯅꯨꯄꯤꯒꯤ ꯐꯝꯐꯝꯁꯦ ꯐꯝꯃꯦꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ, ꯃꯥꯡꯁꯣꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ. ꯑꯗꯨ ꯐꯤꯗꯥꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯥꯔꯤꯅꯤꯀꯣ, ꯃꯥꯒꯤ ꯃꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ. ꯑꯗꯨꯗ ꯁꯅꯥꯗꯁꯨ ꯀꯔꯇꯥ, ꯅꯔꯁꯤꯡꯍ ꯑꯗꯨ ꯑꯗꯥ ꯃꯣꯏ ꯅꯤꯡꯊꯧ ꯄꯥꯟꯕ ꯅꯤꯡꯊꯧꯒꯤ ꯙꯥꯔꯗꯨꯅ ꯈ꯭ꯋꯥꯏꯒꯤ ꯀꯩꯅꯣ ꯐꯝꯗꯧꯅꯤꯒ ꯍꯥꯏꯕ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯇꯦꯛꯇꯤ ꯑꯣꯏꯔꯒꯅꯦ ꯑꯩ ꯈꯪꯍꯧꯋꯦꯕ. ꯑꯩꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯦꯕ ꯃꯣꯏꯁꯦ. ꯑꯩ ꯏꯃꯥꯅ ꯄꯨꯏ. ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯎꯁꯣꯞ ꯆꯥꯕꯁꯨ ꯄꯨꯏ, ꯂꯨꯍꯣꯡꯕꯁꯨ ꯄꯨꯏ, ꯀꯔꯃ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯆꯠꯂꯛꯏ. ꯃꯗꯩꯗꯨꯗ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯈꯔ ꯂꯩ. ꯀꯔꯤꯅꯣ ꯑꯩꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯍꯥꯏꯕꯗ ꯑꯗꯒꯤ ꯃꯈꯥ ꯇꯥꯖꯔꯛꯄ ꯀꯥꯟꯗ ꯅꯨꯄꯤꯒ ꯁꯨꯗ꯭ꯔꯒ ꯋꯩꯁ꯭ꯌꯒꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯑꯣꯏꯅ ꯈꯟꯅꯗ꯭ꯔꯒꯁꯨ ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁꯅꯦꯁꯇ ꯆꯠꯄ ꯃꯤꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕꯅꯤ ꯍꯥꯏꯅ ꯆꯩꯇꯟꯌ ꯆꯔꯤꯇꯃ꯭ꯔꯤꯇ꯭ꯔꯗ ꯍꯥꯏꯕꯤꯔꯝꯃꯤ. ꯆꯩꯇꯟꯌ ꯃꯍꯥꯄ꯭ꯔꯚꯨꯅ ꯍꯥꯏꯕꯤꯔꯝꯃꯤ. ꯍꯤꯡꯉꯤꯕ ꯄꯨꯝꯅꯃꯛꯁꯦ, ꯌꯨꯅꯤꯚꯔꯁꯀꯤ ꯃꯅꯨꯡꯗ ꯍꯤꯡꯉꯤꯕꯁꯤꯡꯁꯤ ꯃꯥꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯃꯥꯁꯇꯔ ꯑꯃꯗꯤ ꯀ꯭ꯔꯤꯁꯅꯒꯤ ꯃꯔꯁꯤ ꯐꯪꯉꯒꯗꯤ, ꯌꯥꯝꯅ ꯀ꯭ꯔꯤꯄꯥ ꯐꯪꯉꯒꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯤ. ꯗꯤꯚꯣꯁꯅꯦꯜ ꯁꯔꯚꯤꯁꯀꯤ ꯃꯔꯨ ꯍꯨꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕꯅꯤ. ꯑꯗꯨꯅ ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁ ꯃꯨꯚꯃꯦꯟꯠꯁꯤꯗꯗꯤ ꯃꯔꯥꯏꯕꯛ ꯂꯩꯇꯕ ꯃꯤ ꯌꯥꯎꯗꯦ ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁꯅꯦꯁ ꯃꯨꯚꯃꯦꯟꯠꯗ. ꯑꯗꯨꯅ ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁꯅꯦꯁ ꯃꯨꯚꯃꯦꯟꯠꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯤꯗꯤ ꯃꯔꯥꯏꯕꯛ ꯐꯕ ꯃꯤ ꯉꯥꯛꯇꯅꯤ. ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁꯅꯦꯁ ꯂꯧꯈꯠꯂꯛꯄ, ꯃꯁꯤꯒꯤ ꯂꯝꯕꯤꯗ ꯆꯠꯂꯛꯄ, ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁꯅꯦꯁꯇ ꯌꯥꯎꯔꯛꯄꯁꯦ ꯁꯤꯗꯤ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯐꯔꯕ. ꯑꯗꯨꯒ ꯃꯔꯥꯏꯕꯛ ꯐꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯄꯔꯐꯦꯛ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯅꯕꯒꯤ ꯂꯝꯕꯤꯗꯨ ꯐꯪꯉꯛꯄꯒꯤꯗꯃꯛꯇ. ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁ ꯑꯣꯏꯔꯛꯑꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯊꯧꯁꯦ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯐꯖꯅ ꯇꯧꯔꯛꯄ ꯉꯝꯕ. ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯐꯁꯤ ꯌꯥꯝꯅ ꯃꯪꯒꯣꯜ ꯂꯩꯕ, ꯂꯥꯏꯕꯛ ꯐꯕ, ꯑꯗꯨꯒ ꯄꯔꯐꯦꯛ ꯑꯣꯏꯕ ꯂꯝꯕꯤꯗ ꯂꯥꯛꯀꯅꯤ. ꯃꯁꯤ ꯀꯨꯟꯇꯤ ꯗꯦꯕꯤꯅ ꯍꯥꯏꯕꯤꯔꯝꯕꯅꯤ, ꯀꯨꯟꯇꯤꯅ. ꯑꯗꯣ ꯀꯨꯟꯇꯤꯁꯤ ꯃꯥꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯕꯣꯗꯤ ꯄꯥꯜꯂꯒꯁꯨ ꯃꯥꯁꯤ ꯗꯤꯚꯣꯇꯤ ꯑꯣꯏꯕ. ꯑꯗꯨꯅ ꯑꯣꯔꯗꯤꯅꯔꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯁꯤꯡꯗꯦ ꯍꯥꯏꯅ ꯈꯟꯕꯁꯦ ꯃꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ. ꯀꯩꯒꯤꯅꯣꯒ ꯃꯥꯅ ꯀ꯭ꯔꯤꯁꯅꯁꯤ ꯃꯁꯛ ꯈꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅꯤ, ꯁꯨꯄ꯭ꯔꯤꯝ ꯒꯣꯗ ꯍꯦꯗꯅꯦ ꯍꯥꯏꯁꯦ ꯀ꯭ꯔꯤꯁꯅꯁꯤ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯑꯣꯏꯕ. ꯑꯗꯨꯅ ꯃꯥꯅ ꯃꯀꯣꯛ ꯑꯣꯏꯅ, ꯂꯥꯏꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯣꯏꯅ ꯂꯩꯔꯒꯁꯨꯅꯦ, ꯃꯥꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯤꯗ ꯀ꯭ꯔꯤꯁꯅ ꯑꯣꯏꯅ ꯄꯣꯛꯑꯀꯥꯟꯗ ꯃꯥꯒꯤ ꯅꯦꯐ꯭ꯌꯨ ꯑꯣꯏꯅ ꯄꯣꯛꯂꯛꯄꯁꯦ ꯃꯥꯗꯤ ꯂꯥꯏꯅꯦꯅ ꯃꯥ ꯑꯗꯨꯝ ꯇꯧꯅꯤꯡ ꯇꯧ ꯌꯥꯏꯅ. ꯑꯗꯨ ꯅꯠꯇꯕ ꯃꯌꯥꯝꯅ ꯆꯠꯀꯗꯕ ꯂꯤꯆꯠꯁꯦ ꯆꯠꯄꯁꯦ ꯃꯥꯅ ꯎꯠꯂꯦꯕ. ꯀꯃꯥꯏꯅ ꯎꯠꯂꯝꯃꯤ?
Kunti Devi sida mana khurame ba magi auntie ama oina. Name tone hai ba man. Aduna mana amuk Krishna si gi maramda haibirai aiti mana haibadi kuntina masi chumnagi ordinary miyoi banate madi mafam khuding makta laibani akhoi thamoi gi manungda amadi mapanda ko aduna mafam khuding makta laiba mase aduga apangba mi adagi wakhan pataba khanba fools ka rascal na dimase masak uba ngamde masak khangba ngamde aduna takpadi mana hairibasi haidorakpasina takpadi kunti sina mase ui haiba uba ngameba ko mana uba ngamdradi mana smaina kaisu hairamoi mana hairami singse aiti akhoi material creation sidagi wangna chatpa transcendental oiba adugumba ni haina kuntina Krishna gi maramda haibirame aduna takpadi kunti sina Krishna se mai mase masak khangba masak uba adugumba neba aduga humble oibase akoina devotional service ta changba kanda humility laibase yamna phaba amani humility laiba haise amu kitang amu koina masiki matang da gyan taminasi Sri Krishna Chaitanya Mahaprabhu na sumaina haibiram akoi si u na laiba sumaina napi na hauriba sumaina ne yamna tolerant oiba akoi gi manakta laiba singse da yamna tolerant oina lai ragadi akoi gi spiritual life sita progress lakani and hairame ko Sri Krishna Chaitanya Mahaprabhu na si karigi darkar lairino hairakanda material world da hingba mi singse mioibase masita yamna disturbance la eba disturbance si kamaina lake inda akoina samudra da tauraga chatpa kanda adumaina lakpa adumaina aduna marakta yamna santi oina leiramagasu yamna chauraba hi ama samudradane leiragasune magi kenodo irai wave mayamduna adum disturbance adum pibado adugi example duni mana pirise aduna material world sida leibadadi akhoi se adum danger se expect tawgadabane haiba aduna masigi material world sidati yamna santi oina adum laigani haibase masi expect tawroidobneba danger lakani haiba aduna khongthang khudingmakta adum danger se lakani aduna devotee ama oiragadi masigumba danger se escape tawba ngamgani haiba aduna Krishna consciousness se mioiba amana magi consciousness to laira kandudadi ahanbagi Krishna consciousness nangna hek changbagi Krishna gi koirak maramda khangakpa dagi life sigi maramda khangakpa se si oirakpa kansitane ahambadane nangna changba kandane asettane disturbance se yam laini ba ahambada maya sinane pirakadoine ba nongonda sukari gino ahamba changba kanda yamna awaba pirise karigino ga mana test tawrine hai mana nangsi kayamna Krishna consciousness sita changa ino kayamna nang lengdana leiba ngamani haina test tawrineba kaygino ka maya sisu Krishna gi agent amaneba mana Krishna sita heta mi amana heta changa ga disturb tawhandeba mana only yamna pukchen chetna Krishna ki manakta changjarage na maina khanba dugumba bhakta do adugi test to neba mana bhakta oiribra oidabra adugi test to yam tawi haiba aduna Krishna consciousness changakpa kanda hambada masa awabagi mattiga tapiba adu mayamna mok adu daituta aidi awaba yam pire Krishna suninge na thadokpa na kotomni dana
ꯑꯗꯨ ꯊꯥꯗꯣꯛꯏꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯗꯨ ꯃꯥꯌꯥꯅ ꯇꯦꯁ ꯇꯧꯔꯤꯅꯦ ꯑꯗꯨꯗꯤ ꯃꯥꯌꯥꯒꯤ ꯇꯦꯁꯇꯣ ꯐꯦꯜ ꯑꯣꯏꯔꯦꯕ ꯑꯗꯨꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯀ꯭ꯔꯤꯁꯅꯒꯤ ꯑꯦꯖꯦꯟꯠ ꯑꯣꯏꯌꯦꯕ ꯃꯥꯌꯥꯁꯤꯅꯀꯣ ꯑꯗꯨꯅ ꯃꯥꯅ ꯀ꯭ꯔꯤꯁꯅ ꯁꯤ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ ꯑꯗꯨꯒꯨꯝꯕ ꯄꯔꯤꯛꯁꯥ ꯑꯗꯨꯒꯨꯝꯕ ꯇꯦꯁꯁꯦ ꯄꯤꯌꯦꯕ ꯑꯗꯨꯅ ꯑꯗꯨ ꯃꯥꯌꯥꯒꯤ ꯊꯕꯛꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯁꯦꯡꯅ ꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯁꯦ ꯁꯤꯁꯦ ꯃꯥꯌꯥꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯀꯥꯟꯗ ꯇꯦꯁꯁꯦ ꯍꯦꯛꯇ ꯇꯧꯔꯛꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯦ ꯁꯨꯝ ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁꯅꯦꯁꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯦ ꯁꯨꯝ ꯂꯥꯜꯂꯛꯑꯀꯥꯟꯗꯨꯗ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯥꯏꯕꯤꯔꯤꯕ ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁꯅꯦꯁ ꯁꯤꯗ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯂꯩꯔꯤꯗꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯂꯥꯏꯒꯤ ꯃꯃꯤꯡ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯣꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯤꯁꯀ꯭ꯔꯤꯞꯁꯟ ꯄꯤꯔꯝꯃꯤꯗꯅ ꯁꯤ ꯃꯌꯥꯝꯁꯦ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯅꯪꯁꯦ ꯐꯅꯌꯥꯝꯅ ꯑꯋꯥꯕ ꯄꯤꯔꯛꯑꯒꯁꯨ ꯂꯦꯡꯗꯅ ꯌꯥꯝꯅ ꯁ꯭ꯇꯦꯗꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯃꯛꯀꯅꯤ ꯑꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯜꯁꯦ ꯑꯩꯈꯣꯏꯅ ꯅꯦꯒ꯭ꯂꯦꯛ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗꯗꯤ ꯃꯥꯌꯥꯁꯤꯅ ꯑꯩꯈꯣꯏꯁꯦ ꯐꯥꯕ ꯉꯝꯃꯦꯕ ꯃꯥꯌꯥꯁꯤꯗꯤ ꯑꯗꯨꯝ ꯔꯦꯗꯤꯗ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯃꯨꯗ꯭ꯔꯗ ꯂꯩꯕ ꯁꯃꯨꯗ꯭ꯔꯗ ꯆꯠꯂꯤꯅꯦꯅ ꯈꯜꯂꯒ ꯑꯦꯅꯤ ꯇꯥꯏꯝ ꯗꯤꯁꯇꯔꯕ ꯇꯧꯔꯛꯄ ꯌꯥꯏ ꯑꯩꯅ ꯈꯜꯂꯒ ꯆꯠꯄ ꯑꯗꯨꯏꯁꯨꯅꯦ ꯁꯃꯨꯗ꯭ꯔꯁꯤꯗ ꯆꯠꯄ ꯀꯥꯟꯁꯤꯗꯅꯦ ꯗꯤꯁꯇꯔꯕ ꯇꯧꯗꯕ ꯄꯨꯔꯥ ꯀꯩꯝꯇ ꯇꯧꯗ꯭ꯔꯦꯕ ꯏꯔꯩ ꯂꯥꯛꯑꯣ ꯑꯃ ꯂꯥꯛꯑꯣ ꯀꯩꯝ ꯇꯧꯗꯕ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯇꯣ ꯌꯧꯔꯛꯑꯒꯗꯤ ꯄꯔꯃꯥ ꯍꯝꯁ ꯍꯥꯏꯅ ꯑꯗꯨ ꯀꯧꯋꯦꯕ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯇꯣ ꯌꯧꯔꯛꯑꯀꯥꯟꯗꯨꯗ ꯄꯔꯝꯍꯪꯁ ꯑꯗꯨꯅ राम कृष्ण से परमहंस हाइदन राम कृष्ण परमहंस ꯑꯗꯒꯤꯗꯤ ꯀꯨꯟꯇꯤ ꯗꯦꯕꯤꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯕꯀꯣ ꯄꯔꯍꯝꯁꯒꯤ ꯃꯤꯅꯤꯡꯁꯦ ꯑꯗ ꯃꯥꯅ ꯍꯥꯏꯔꯤ ꯄꯔꯍꯝꯁꯁꯤ ꯁꯤꯗ ꯑꯜꯇꯤꯃꯦꯠ ꯁ꯭ꯋꯥꯟ ꯄꯔꯐꯦꯛट स्वान है स्वान नहीं दी मा कनो उचेक कनो दो अंगौबा अखोइना सु उरैने नंगी वृंदाबंदा स्वान से याम फजबा कनोने ईश्वरना पांबा ईश्वरना यारबा उचेकनेबा अदुगी स्वान से मासे मानस माइन हाय स्वान सिदने अखोइनाने अदुगी अंगौबा उचेक से को अइना मैतेलोंदा एक्जैक्ट ममिंग दो आई खंजद्रे ngakpigani मासे संगोम से इसिंगे यानरगा पिथक्पा कांदने स्वान सिनने संगोम दु खतंग थागे इसिंग दो लौथरंबा इसिंग दो थमंबा अदुमाइन तौदना मटेरियल वर्ल्ड सितने नेचर अनि लई इंफीरियर नेचर गा सुपीरियर नेचर गा को सुपीरियर नेचर सिना कोई स्पिरिचुअल लाइफ से इंफीरियर सिना मटेरियल से अदुना मियुइबा मनने मागी मटेरियल पाथ से मसी थादोक्पा ngamaga अखोइगी स्पिरिचुअल पाथ से अनि सि मसक खंगबा ngamaकपदो सी जिना मटेरियल ने सिना स्पिरिचुअल ने से अदु ngama कांदुदा परहंसा आइदु ओरकनी एना माना परमहंस कुंती नामुक अखोइदा मखा ताना एक्सप्लेन तौरगा ताकपीरी अदुना अखोइना अखोइगी इसासिना करी करी एक्टिविटी तौगे अदुगा अखोइगी सोल सिना करीनो करी करी तौगे हाइबसे मसी मसक मुन्ना खंगबा मा चंगेबको अखोइना एनी थबक तौरकपा कांदा अदुना मसी अचुंबनी अखोइगी बॉडी सिटी आउटसाइड कवरिंग नेको सिमा हाना सु अदुम पनबिग्रे अदुना कृष्णा सिना ख्वाइगी सेंटर दा अखोइगी एनी सेन थबक तौरकपा कांदा कृष्णा सिना सेंटर दा लैबा अदु ओइरा कांदु दैदुदा परमहंसा को अदु ओइरा पनेबा अदुना भक्ति योगा से सी चटपमी सिंह से परमहंसा कृष्णबु मसक खंगबा कृष्णबु मयाइदा थम्मकांदा थबक तौबा
aduni haiba aduna Krishna na hairamisi aina doinamak lairibasingse sigi source ni mangondagi doina thoklakpani Krishna sina akoina masida thoiba khudingmakse mana mangondagi doina thoklakpani haina masak khangba mido aduna atumaina muk stretch tawbirame aduna masidi yamna apangba aduga rascal na khangba natte haina haireko haidi apangba mina sigi meaning se kaisu moina thasu thajaroi khangsu khangoi haire materialistic yamna oiba mi dine magi thamoi sidane amot pase yamna laiba ado amot pa haise karino akoina amot pase karine na khallagadi akoina lust laiba greedy oiba lust laiba haibati akoina yamna mingonda yengba kanda yam sexual oina adumaina yengba ko mamechumdana yengba adugumbagi desire laiba natragana paisa nusa daipot oiro yam greedy oiba ko si se lairagadi adu amot panena adu akoi myam se adu conscious oi minarasi aduna materialistic yam oiba midi yamna lusty oi aduga yamna greedy oiba aduna moigi thamoise sise sigumba si lairagadi thamoise sumot salakpa aduna sigi ani si na contaminate taweba hoigi kenose thamoise aduna atma se adumaina contaminate tawragadi laigi manakta changbase maduma khara waba oiba aduna bhakti yoga gi lambida lake harabadi akoigi thamoise adu sengtokpa ma changebako sengtokpa se kaidei sengtoktoino lusty oiba greedy oiba si oidana ba adu hek oirakpada adu sengtokadaba aduna sigi lusty oiba greedy oiba sidagi advance tauge haibase si taura abakanduda bhakti yoga se sum atuda chalaba kanduda di si lairo oeba isana khanga kaneba adum aina thabam tawde ai se greedy kitang oire adudi masi tokpa darka laina tragana aina mangonde yengiba miteng si phattana yenge khole ko aduna si se adum test se adum lakaneba aduga sigi lusty desire ga greed ka se masigi dagi free oiraba kanduda bhakti yoga se adomda lambi se sum clear oina chalakpa oigani aduna akoigi thamoi sing se si phajana sengtokpa si ani se sima akoi khangminnarasi adubu akoi se isa isana akoi se huzik karamba mafamda leike haise hangminnaseba aduga aidi nupini aidi lower class ni aina bukari khangdoino aina adu hangbadane sumaina aidi sigi wakansida hangagadi akoise yamna humble loina akoise kaimta khangdabani haraga sigi sengtokparomda adu chatlagadi adugi humility do laibado adugi position do na phai haiba kaigino haraga akoina ai doin khange ai doin singtoe haradi kai mai kamaina advance torkani aduni ko aduna masibna chapter 3 masida matang se da loisalle haibati akoi sinupi oina yamna koidi khanjadabani akoidi apangbani akoidi kaimta khangjade aduna aina haibagi humility se lairaga ngasagi gyan se miyoiba mana greedy oiba aduga lusty oibagi se lairaga ti masi amot pa purai haraga masi ki se sum sengtokpa aduga bhakti yoga gi lambi se da changakpado adu changa akanduda lambi se hena advance purakpa oigani haibadugi teaching duni asigi chapter 3 da pipiris dudi imana any amokari additional haibining balai biri akoina chapter aina haijaning base haijaning by di ai
ꯍꯧꯖꯤꯛꯀꯤ ꯀꯨꯟꯇꯤꯅ ꯇꯧꯔꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯐꯤꯂꯣꯁꯣꯐꯤ ꯃꯌꯥꯝ ꯅꯩꯅꯕꯁꯤꯗ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤꯀꯣ ꯀꯟꯐ꯭ꯂꯤꯛ ꯀꯔꯤ ꯀꯔꯥꯁꯦ ꯂꯣꯏꯅꯃꯛ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗ ꯌꯥꯝ ꯏꯆꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕꯁꯦ ꯀꯅꯥꯅ ꯑꯣꯏꯔꯝꯃꯤ ꯑꯆꯧꯕꯅꯦꯅ ꯀꯥꯏꯅ ꯈꯟꯅꯕꯁꯦ ꯀꯥꯏꯅ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯔ ꯑꯍꯟꯒꯤ ꯃꯇꯨꯡꯏꯜꯂꯛꯄꯅꯤꯅ ꯃꯥꯏꯁꯤꯗꯤ ꯑꯩꯗꯤ ꯈꯤꯇꯪ ꯄꯥꯝꯐꯥꯠꯇꯦ ꯃꯥꯏꯁꯤꯗꯤ ꯐꯩ ꯀꯥꯏꯅꯒ ꯑꯩꯁꯦ ꯖꯁꯃꯦꯟꯁꯦ ꯈꯔ ꯇꯧꯋꯦꯕ ꯄꯤꯛꯏꯉꯩꯒꯤ ꯋꯥꯔꯤꯅꯤꯀꯣ ꯃꯁꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯙꯔꯃꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯙꯔꯃ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯝꯗꯅ ꯑꯩꯈꯣꯏꯁꯦ ꯃꯗꯨꯗ ꯆꯨꯈꯤꯗꯅ ꯑꯩꯅ ꯑꯣꯏꯔꯛꯄ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯑꯩ ꯏꯁꯥꯁꯦ ꯄ꯭ꯔꯥꯎꯠ ꯑꯣꯏꯌꯦꯕꯀꯣ ꯃꯌꯥꯝꯁꯦ ꯑꯩ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯁ꯭ꯀꯨꯜꯗ ꯆꯍꯤ 12 ꯄꯨꯔꯥ ꯍꯦꯛ ꯖꯣꯏꯟ ꯇꯧꯕ ꯅꯨꯃꯤꯠꯇꯒꯤ ꯆꯍꯤ 13ꯁꯦ ꯃꯣꯏꯗ ꯇꯤꯆꯤꯡꯁꯦ ꯑꯩ ꯀꯣꯂꯦꯖꯁꯦ ꯂꯧꯈꯠꯇꯗꯅ ꯑꯩꯁꯤꯅ ꯉꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯑꯣꯏꯕꯒꯤ ꯃꯁꯤ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯒꯗꯤ ꯑꯗꯨꯝ ꯀꯥꯎꯕ ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯐꯪꯉꯦꯕ ꯊꯕꯛꯁꯦ ꯌꯥꯝ ꯑꯣꯜꯂꯦ ꯑꯩꯅ ꯃꯁꯤꯗ ꯂꯩꯅꯤꯡꯗꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯖꯦꯂꯦꯁ ꯀꯥꯏ ꯃꯃꯤꯠ ꯃꯤꯠꯌꯦꯡ ꯆꯨꯝꯗꯦ ꯃꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗꯦ ꯑꯗꯨꯝ ꯊꯣꯔꯛꯄ ꯑꯩꯁꯦ ꯑꯗꯒꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯕ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯑꯩ खितंग हाइजगेको अदुगी एक्सपीरियंस ने आइना मयाम दा खितंग शेयर तौजनी से अदैदुदा आइना कॉलेज दी ओइररोय हैना दि खंगागा आइगी फैमिली दा क्राइसिस अमा लाकादोरेबा कॉलेज दा आइसे तोकथोकपदि याम पामाबा आइसे अदो आइ तोकपा यादे मरमदि प्रोमिस अमा लेनाग्रे आई एमए तमहनबसे कैदौबगिनोना अदुगुमबगी मरी मतांग मयाम तौबदा आई कॉलेज से तोकपा यादब अदगी अदुमाइना तौबसिदा कॉलेज से ओइररोइसे हाइबसे आइगी लाइसिनाने हाइरकपदा उन्नदि तौवेबा खोइ मानसु याम वाना लैगिदे इचागी स्कूल से कॉलेज से गवर्नमेंट ना करम कान लौखतोइनो हाइबसे चही हे हौबदगिना पेंशन फंगबा 2019 फौसे आई कॉलेज से लौखते ग्रानिनेटी ओइरे ग्रानिनेट सु यामना तोना वन मैन स्टाफ का तौवेबा हाइदी साइंस की पेंशन फंगबा से इमादी पेंशन फंगदे को इमाने रिटायर फंगदे तकवाय हाइसे कईगिनो को मयामना ताबददि पेंशन हारगा कोइदि पैसा फंगबदुनेना खंदोइनेबा रिटायर तौरबो इमा तोलो फंगदे हाइबनेबा फंगदे हाइबनी अदैदुदा आई खत्ता नते ngawrise अखोई कॉलेज मंगा सिदा तौरिबा ओजा कांगबु से अखोई से ngawमिनेबा अकैगी नोइदा अखोई से चोंगथोक से हारगासु मतम सांगना सफर तौरुबा अदगी तोकथोक से हाइबसु ngamdaba अदुगा तौसे असु ngamdaba अस अखोई पुकनिंग से असुकी मतिक कनोने and then adagi di kamain tawgebu aina कनो तौरे कॉलेज सिदा मोइना रूल्स याम चलेको इम्फाल दा लेबा मीदी भाड़ा तिंगागा लाइनी नुटीगी अदुगा बस तुसु फंगबा फंगपोन नतेबा हेत्ता ngayombigi box maraktuda लोलगा लाइनी अदैतुदा अदुना अवाबगिनिको वादबदि लैपोन्ते अइंगोंदगी हेन वाबा भारी अमा लैरिनेबा अदगी आइसिना मसिदी कनो नुमिनेनी हुमनी कादौने हाइरेको थांजगादी पेरेड से यामदे अदुमाइना तौदना तौबदगी काय मोइदो अदुम काय अदगी स्ट्राइक तौरे अदुम यावी अमा तौरे अदुम यावी बट आइना आइगी टाइम पास तौबम मतम लेमभम अमखक तौद्रगदी आइदी सो ngawra अदुइनेबा आई इमानबा सिंगसिसु यामना ngawnaखरे इमानबी नतबा इमानबी ना वाखन वाबा अखोइदी नुपीदी गसु तौनिंगाय लेतेको अदै नुपा सिंगसिना वाखन वारगदी मोइदी कॉलेज सिदा थबक तौरी सिंगसे पैसा पुथोपा ngamjadabnina lau machet amamamne कनो कटलगांदा को कॉलेज से थंबामरी कॉलेज है ना मयाम येंबियु को मसीदे चाउरबा कैंपस से एम्प्लॉई मयाम सिगी कनो ngaktan ब्लड ngaktan कईगिनोइदा मोइगी लेजरम लौदो कथोएबा ए अखोई कॉलेज सिदा बु लौखतना
ꯑꯩꯈꯣꯏꯁꯦ ꯒꯣꯔꯃꯦꯟꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃ ꯑꯣꯏꯕ ꯐꯪꯉꯗꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏꯅ ꯀꯩꯅꯣ ꯂꯝ ꯀꯠꯄ ꯑꯩꯈꯣꯏꯅ ꯄꯩꯁꯥꯒ ꯂꯧꯕꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯕꯨꯗꯤ ꯀꯥ ꯍꯦꯟꯅ ꯂꯧꯗꯦ ꯑꯗꯨꯁꯨ ꯂꯧꯈꯤꯕꯅꯤ ꯑꯗꯨꯝ ꯈꯔ ꯂꯧꯗꯕꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯀꯥꯛꯐꯩꯒ ꯆꯞ ꯃꯥꯟꯅꯩ ꯀꯥꯛꯐꯩꯅ ꯑꯣꯜꯂꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯁꯥꯊꯤꯅ ꯋꯥꯕ ꯃꯇꯥꯡ ꯌꯥꯎꯈꯤꯕ ꯊꯥ ꯑꯝꯗ ꯂꯨꯄꯥ 200 ꯄꯤ ꯏꯝꯐꯥꯜꯗꯩ ꯂꯥꯛꯄ ꯑꯗꯨꯒ ꯑꯔꯥꯞꯄꯗꯒꯤ ꯕꯁꯇ ꯂꯥꯛꯄ ꯀꯥꯡꯕꯨꯅ ꯑꯗꯨꯒ ꯀꯩꯅꯣꯒꯤꯅ ꯂꯣꯀꯦꯂꯤꯇꯤ ꯃꯌꯥꯝꯅꯅꯦ ꯅꯣꯏꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯗꯧꯅꯦꯅ ꯃꯣꯏꯅ ꯄꯤꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯅꯤꯁꯦ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯍꯦꯛ ꯊꯣꯛꯂꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯉꯥꯏꯍꯥꯛꯇꯪ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯍꯥꯏꯅ ꯑꯩꯗꯤ ꯀꯩꯗꯧꯔꯦꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯗꯥꯏꯚꯔꯠ ꯇꯧꯅꯕꯁꯦ ꯀ꯭ꯔꯤꯁꯅꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯗ ꯑꯩ ꯆꯠꯇꯅ ꯄ꯭ꯔꯚꯨ ꯅꯤꯇ꯭ꯌꯥꯅꯟꯗꯗ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯀꯔꯤꯒꯤꯅꯣꯗ ꯑꯩꯁꯦ ꯃꯁꯤꯗ ꯇꯧꯔꯗꯤ ꯉꯥꯎꯔꯅꯤ ꯍꯥꯏꯗꯅ ꯑꯦꯝ.ꯑꯦ. ꯇꯝꯕꯁꯤꯁꯨ ꯁꯥꯏꯀꯜꯗ ꯇꯧꯔꯒ ꯑꯩ ꯂꯨꯍꯣꯡꯉꯀꯥꯟꯗ ꯑꯉꯥꯡ ꯑꯃꯅꯤ ꯃꯊꯪ ꯁꯨꯝ ꯄꯣꯛꯆꯩ ꯑꯉꯥꯡꯗꯨꯁꯨ ꯑꯗꯨꯝ ꯄꯣꯛꯆꯩ ꯃꯣꯏꯁꯨ ꯃꯔꯥꯏꯕꯛ ꯈꯤꯇꯪ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯧꯕꯤꯅꯕ ꯃꯤ ꯍꯦꯛ ꯂꯥꯛꯇ ꯁꯪꯒꯣꯝ ꯍꯦꯛ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝ ꯅꯥꯕꯒ ꯈꯣꯠꯄ ꯁꯣ ꯃꯦꯅꯤ ꯁ꯭ꯇ꯭ꯔꯒꯜꯅꯦꯕ ꯇꯧꯔꯛꯏꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯟꯊꯣꯛꯄ ꯑꯃ ꯌꯥꯔꯦ ꯁꯤꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯒꯜꯂꯦ ꯅꯝꯕꯔ ꯏꯍꯥꯟ ꯍꯦꯛ ꯍꯥꯟꯕꯗ ꯑꯩꯅ ꯄꯨꯕꯁꯤ ꯁꯤꯡꯖꯃꯩ ꯒꯥꯔꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯤꯗ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯃ ꯇꯧꯏ ꯅꯝꯕꯔ 1ꯗ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ M.A. ꯁꯤ ꯇꯪꯈꯥꯏ ꯆꯟꯁꯜꯂꯛꯄꯗꯗꯤ ꯇꯧꯕ ꯉꯝꯗꯗꯅꯅꯦ ꯆꯍꯤ 2ꯒꯤꯅꯤꯀꯣ ꯄꯩꯁꯥ ꯆꯥꯈ꯭ꯔꯤꯁꯦ ꯁꯕꯁꯇꯤꯇ꯭ꯌꯨꯠꯀꯤ ꯆꯍꯤ 2ꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤꯅꯤ ꯃꯥꯏ ꯃꯍꯨꯠꯇ ꯆꯪꯕꯅꯤ ꯀꯩꯒꯤꯅꯣꯗ ꯑꯩ ꯑꯉꯥꯡ ꯂꯧꯕꯤꯅꯕ ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤꯅꯕꯨ ꯂꯥꯏꯔꯤꯛ ꯇꯝꯃ ꯀꯔꯤ ꯀꯥꯟꯅꯕ ꯃꯆꯥ ꯂꯧ ꯂꯩꯒꯦꯗꯤ ꯈꯟꯗꯗꯅ ꯑꯩꯅ ꯑꯁꯤ ꯂꯥꯎꯅꯐꯥꯎ ꯉꯥꯡꯅꯔꯛꯄꯗ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯑꯩ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯋꯦ ꯊꯥ 3 ꯇꯧꯔꯒ ꯑꯩꯁꯦ ꯍꯦꯛꯇ ꯆꯤ ꯊꯨꯡꯉꯛꯑꯕ ꯑꯗꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯃꯁꯤ ꯀꯥꯟꯅꯄꯣꯟꯇꯦꯅ ꯑꯩ ꯃꯇꯝꯁꯨ ꯀꯩꯅꯣ ꯇꯧꯔꯦꯅ ꯑꯩ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯁꯨꯝ ꯊꯤꯔꯒ ꯇꯧꯔꯀꯥꯟꯗ ꯊꯥ 3ꯇꯩ ꯍꯦꯟꯅ ꯇꯧ ꯉꯝꯗ꯭ರೆ ꯑꯩ ꯀꯥꯟꯆꯤꯄꯨꯔꯔꯣꯝ ꯆꯠꯂꯦ ꯑꯩ M.A. ꯀꯩꯅꯣꯁꯦ ꯐꯥꯏꯅꯦꯜꯁꯦ ꯀꯥꯟꯆꯤꯄꯨꯔꯔꯣꯝꯗ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯩ ꯁꯕꯁꯇꯤꯇ꯭ꯌꯨꯠꯇꯨ ꯆꯪꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯆꯍꯤ 2ꯒꯤ ꯄꯩꯁꯥꯅꯦꯕ ꯃꯣꯏ ꯂꯧꯈ꯭ꯔꯤꯕꯗꯣ ꯑꯩ ꯁꯦꯡ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯦ ꯑꯗꯨꯒ ꯆꯍꯤ 2ꯒꯤ ꯄꯩꯁꯥ ꯂꯧꯈꯤꯕꯁꯤꯅ ꯊꯥ 3ꯇ ꯇꯣꯛꯑꯦꯕ ꯑꯩꯁꯦ ꯊꯥ 3ꯇꯨꯗ ꯄꯩꯁꯥ ꯍꯟꯖꯟꯕ ꯅꯠꯇꯦ ꯑꯩꯅ ꯄꯤꯈꯤꯕ ꯄꯩꯁꯥꯗꯣ ꯑꯗꯒꯤꯗꯤ ꯑꯩꯅ ꯃꯁꯤ ꯀꯥꯟꯅꯄꯣꯟꯇꯦ ꯁꯤꯁꯨ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯄꯨꯔꯒ ꯂꯩꯒꯗ꯭ꯔꯥ ꯑꯩꯁꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯗꯤ ꯀꯣꯂꯦꯖ ꯀꯝꯄꯜꯁꯟ ꯇꯧꯕ ꯀꯩꯗꯧꯕ ꯌꯥꯎꯗꯅ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯍꯪꯉꯛꯄꯗ ꯑꯩ ꯇꯣꯛꯑꯦ ꯑꯃꯨꯛ ꯑꯩ ꯄꯩꯁꯥꯗꯣ ꯃꯥꯡꯊꯣꯛꯑꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯇꯣꯛꯑꯀꯥꯟꯗ ꯁꯕꯁꯇꯤꯇ꯭ꯌꯨꯠꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯊꯥ 3ꯇꯩ ꯍꯦꯟꯅ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯀꯥꯟꯆꯤꯄꯨꯔ ꯆꯠꯂꯒ M.A. ꯐꯥꯏꯅꯦꯜꯁꯦ ꯇꯝꯊꯣꯛꯑꯦ ꯁꯥꯏꯀꯜꯅꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯑꯁꯤꯅ ꯑꯩꯒꯤ ꯁꯨꯝ ꯇꯣꯉꯥꯟꯅ ꯑꯩꯅ ꯍꯥꯏꯖꯕꯅꯤꯀꯣ ꯃꯌꯥꯝꯗꯒ ꯄꯧꯎꯠꯇ ꯎꯠꯄ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯁꯦꯡꯕꯗꯨꯅꯤ ꯑꯗꯒꯤ ꯑꯩꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯅꯣ ꯏꯕꯦꯝꯃꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡꯀꯣ ꯏꯆꯥꯗꯤ ꯅꯠꯇ꯭ꯔꯦ ꯃꯣꯏꯁꯤ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯧꯏ ꯑꯗꯒꯤ ꯃꯣꯏ ꯀꯝꯄ꯭ꯂꯦꯛꯁꯦ ꯆꯦ ꯌꯦꯡꯃꯤꯟꯅꯕꯁꯤꯗꯅꯦ ꯃꯣꯏꯅꯅꯦ ꯒꯣꯔꯃꯦꯟꯒꯤꯈꯩ ꯐꯝꯃꯦ ꯑꯗꯒꯤ ꯀꯩꯅꯣ ꯄ꯭ꯔꯥꯏꯚꯦꯠ ꯑꯩꯈꯣꯏꯒꯨꯝꯕ ꯑꯇꯦꯛ ꯑꯀꯥꯏ ꯃꯌꯥꯝꯁꯦ ꯁꯤꯃꯃꯨꯛ ꯇꯤꯟꯅꯩꯌꯦꯕ ꯑꯩꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯂꯣꯏ ꯇꯤꯟꯅꯁꯤ ꯀꯩꯅꯣ ꯄꯔꯥ ꯇꯥꯛꯄꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯟꯅ ꯇꯥꯛꯄ꯭ꯔꯣ ꯄꯩꯁꯥꯗꯅꯦ ꯑꯩꯈꯣꯏꯅ ꯐꯪꯗ꯭ꯔꯤꯁꯦ ꯀꯥꯏꯅ ꯑꯃꯨꯛ ꯂꯦꯛꯆꯔꯒ ꯄꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄꯁꯤꯅꯅꯦ 2019 ꯑꯩꯁꯦ ꯔꯤꯇꯥꯌꯔ ꯇꯧꯗꯣꯏꯅꯦꯕ ꯖꯣꯏꯟ ꯇꯧꯕ ꯅꯨꯃꯤꯠꯇꯒꯤ ꯖꯣꯏꯟ ꯇꯧꯕ ꯅꯨꯃꯤꯠꯇ ꯊꯝꯕꯥꯃꯔꯤ ꯀꯣꯂꯦꯖꯅ ꯉꯁꯤ ꯂꯩꯔꯤꯁꯦ ꯃꯁꯤ ꯑꯩꯅ ꯅꯝꯕꯔ 1ꯗ ꯀ꯭ꯂꯥꯁ ꯂꯧꯏꯀꯣ ꯑꯣꯖꯥ ꯃꯨꯇꯣꯝꯕꯤꯅ ꯍꯥꯏꯗꯅ ꯕꯦꯝꯃ ꯅꯪ ꯋꯥꯔꯤ ꯂꯤꯕ ꯌꯥꯝ ꯍꯩꯕꯅꯦ ꯑꯝꯇ ꯂꯤꯔꯨꯁꯨ ꯑꯩꯈꯣꯏ ꯁꯣꯝꯗ ꯄꯨꯖꯥ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯁꯦ ꯑꯣꯏꯔꯗꯧꯕꯅꯤ ꯍꯥꯏꯗꯅꯅꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯈ꯭ꯔꯤꯕ ꯄꯨꯛꯅꯤꯡ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯑꯗꯣ ꯍꯥꯟꯅꯀꯗꯤ ꯄꯤꯒ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯤꯒ ꯇꯥꯕꯤꯗ꯭ꯔꯦ ꯄꯤꯒ ꯂꯣꯏ ꯀꯪꯈ꯭ꯔꯦ ꯀꯩꯝꯇ ꯈꯟꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯁꯪꯁꯥꯔꯁꯦ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯕꯒꯗꯤ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯑꯝꯗ ꯁꯨꯝ ꯑꯉꯥꯡꯒꯤ ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯕꯗꯨ ꯅꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯄꯨꯕꯁꯤꯅ ꯅꯝꯕꯔ 1ꯗ ꯑꯩꯁꯦ ꯏꯁꯀꯣꯟꯒꯤ ꯏꯁꯩꯁꯤꯗ ꯑꯃꯨꯛ ꯄꯨꯏ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯃꯣꯏ ꯀꯩꯅꯣꯅ ꯄꯟꯗꯤꯠ ꯑꯃꯅ ꯀꯧꯕꯤꯔꯛꯇꯅ
ꯃꯥꯗꯤ ꯌꯥꯝ ꯒꯨꯗ ꯔꯤꯂꯦꯁꯟꯗ ꯇꯧꯕꯅꯦ ꯑꯗꯨ ꯃꯌꯥꯗꯨꯅ ꯍꯦꯟꯃꯟꯈꯤꯗꯅ ꯑꯩꯁꯦ LPꯒꯤ ꯏꯟꯇꯔꯚꯤꯌꯨ ꯌꯥꯎ ꯍꯥꯏꯔꯛꯄ ꯃꯣꯏꯁꯤꯅ ꯁ꯭ꯀꯨꯜꯗꯗꯤ ꯀꯩꯅꯣ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯀ꯭ꯂꯥꯁꯁꯦ ꯂꯧꯔꯤꯕ ꯑꯩꯗꯤ ꯄꯨꯡ 9ꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯟ ꯃꯈꯟꯅꯦ ꯑꯁ ꯁ꯭ꯇꯥꯐ ꯃꯅꯨꯡꯗꯀꯥꯁꯦ ꯃꯕꯨꯛꯀꯁꯦ ꯐꯠꯅꯈꯤꯗ꯭ꯔꯖꯥꯠꯅꯤꯀꯣ ꯑꯩꯒꯁꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯈ꯭ꯔꯅꯤ ꯀꯥꯏꯅꯅꯦ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝ ꯌꯦꯡꯁꯤꯟꯕ ꯀꯩꯗꯧꯕ ꯂꯥꯛꯏ ꯑꯗꯒꯤ ꯑꯩꯅ ꯑꯩꯗꯤ LPꯒꯤ ꯏꯟꯇꯔꯚꯤꯌꯨꯗꯨꯗꯤ ꯑꯩ ꯌꯥꯎꯖꯔꯔꯣꯏ ꯑꯩꯗꯤ ꯀꯣꯂꯦꯖꯀꯤ ꯁꯨꯃꯥꯏꯅ ꯄꯨꯁꯜꯂꯨꯔꯦ ꯀꯟꯚꯔꯁꯟ ꯇꯧꯔꯦ ꯐꯔꯦ ꯇꯧꯗ꯭ꯔꯦ ꯐꯔꯦ ꯑꯁꯤꯗ ꯁꯨꯝ ꯊꯕꯛꯁꯨ ꯅꯨꯃꯤꯠ 6ꯅꯤ ꯀꯥꯒꯗꯕꯅꯤ ꯑꯇꯩꯗꯤ ꯐ꯭ꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯁꯨꯝ ꯄꯨꯕꯗꯒꯤ ꯄꯨꯔꯛꯇꯅ ꯑꯩꯅ 2019 ꯑꯩ ꯔꯤꯇꯥꯌꯔ ꯇꯧꯕꯅꯦꯕ 2019 ꯐꯥꯎꯗ ꯒ꯭ꯔꯥꯅꯤꯅꯦꯠꯇꯅꯦ ꯋꯥꯟ ꯃꯦꯟ ꯁ꯭ꯇꯥꯐ ꯀꯩꯅꯣ ꯇꯧꯋꯦ ꯑꯦꯄ꯭ꯔꯨꯚ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯨꯚ ꯇꯧꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯄꯩꯁꯥꯃꯨꯛ ꯇꯤꯡꯕ ꯇꯥꯕ ꯄꯩꯁꯥꯗꯤ ꯇꯤꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯈꯥꯂꯤ ꯍꯥꯔꯠ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯩꯁꯥꯒ ꯄꯤꯖꯔꯒꯨꯝꯁꯤ ꯑꯩꯈꯣꯏꯁꯦ ꯁꯤꯒꯦꯁꯨ ꯁꯤꯖꯈ꯭ꯔꯁꯅꯨ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯔꯛꯇꯅ ꯑꯩꯈꯣꯏ ꯄꯩꯁా ꯄꯤꯖꯗꯕꯗꯒꯤ ꯋꯥꯟ ꯃꯦꯟ ꯁ꯭ꯇꯥꯐꯇꯪ ꯀꯩꯅꯣ ꯑꯦꯄ꯭ꯔꯨꯚ ꯇꯧꯔꯒ ꯑꯗꯨꯒꯤ ꯒ꯭ꯔꯥꯅꯤꯅꯦꯠꯇꯨ ꯂꯧꯔꯀꯥꯟꯗ ꯊꯥ ꯑꯝꯗ ꯀꯌꯥꯅꯣ ꯃꯣꯏꯅ ꯄꯤꯔꯝꯕꯗꯨꯕꯨ ꯂꯨꯄꯥ 500ꯔ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕꯒꯗꯤ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕꯗꯨꯅ ꯑꯩꯈꯣই ꯔꯤꯇꯥꯌꯔ ꯇꯧꯔꯦ ꯑꯣꯖꯥ ꯁꯣꯅꯣꯂꯇꯥꯁꯨ ꯔꯤꯇꯥꯌꯔ ꯇꯧꯔꯦ ꯑꯩꯁꯨ ꯔꯤꯇꯥꯌꯔ ꯇꯧꯔꯦ ꯑꯩꯈꯣꯏ ꯀꯣꯂꯤꯛꯁꯨ ꯔꯤꯇꯥꯌꯔ ꯇꯧꯔꯦ ꯔꯤꯇꯥꯌꯔ ꯇꯧꯔꯗꯨꯐꯥꯎ ꯑꯩꯈꯣꯏꯁꯦ ꯒ꯭ꯔꯥꯅꯤꯅꯦꯠꯀꯤꯅꯦ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯑꯣꯏꯕ ꯉꯝꯈꯤꯗ꯭ꯔꯦꯕ ꯂꯥꯏꯐꯇꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯏꯊꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯀꯟꯚꯔꯁꯟꯒ ꯇꯧꯔꯒ ꯒꯣꯔꯃꯦꯟꯒꯤ ꯑꯣꯖꯥ ꯑꯣꯏꯗꯣꯔꯤꯕꯅꯤ ꯀꯥꯏꯅ ꯒꯣꯔꯃꯦꯟꯒꯤ ꯑꯣꯖꯥ ꯀꯀꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯃꯣꯏ ꯍꯤꯡꯉꯤꯁꯤꯅ ꯀꯃꯥꯏꯅ ꯍꯤꯡꯉꯤꯅꯣ ꯀꯥꯏꯅ ꯈꯟꯅꯕꯒ ꯌꯥꯎꯔꯤꯕꯅꯤꯀꯣ ꯑꯦꯅꯤꯋꯦ ꯂꯥꯏꯐꯅꯤ ꯑꯗꯨ ꯑꯩ ꯁꯤꯗꯦꯗꯅ ꯁꯦꯍꯧꯗꯦ ꯑꯗꯨꯒ ꯃꯍꯩꯗꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥꯒꯤ ꯃꯍꯩꯗꯤ ꯆꯥꯈꯤꯗ꯭ꯔꯦꯕ ꯑꯗ ꯁꯥꯇ꯭ꯔ ꯄꯨꯊꯣꯛꯏ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯐꯕ ꯌꯥꯝ ꯄꯨꯊꯣꯛꯏ ꯑꯉꯥꯡ MA ꯇꯝꯕ ꯀꯩꯗꯧꯕ ꯍꯧꯖꯤꯛ ꯌꯥꯝ ꯃꯆꯪ ꯂꯩꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯏ ꯃꯣꯏ ꯎꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯛꯈꯤꯕ ꯀꯣꯂꯦꯖꯅꯤ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯉꯁꯥꯏ ꯑꯃꯨꯛ ꯊꯩꯈꯤꯗꯣꯔꯦ ꯑꯩꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯣꯜ ꯂꯣꯟꯆꯠꯁꯦ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯑꯩꯒꯤ ꯑꯩꯒꯥꯕꯣꯛ 2 ꯑꯃꯗꯤ ꯁꯅꯥ ꯑꯣꯏꯌꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯌꯥꯝꯅꯗꯤ ꯏꯆꯦ ꯕꯦꯝꯃꯗꯨ ꯑꯗꯥꯀ ꯀꯧꯕꯤꯔꯒ ꯁꯅꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯗꯨꯅ ꯗꯈꯤꯅꯥꯁꯦ ꯊꯨꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥꯗꯅ ꯃꯈꯥꯏ ꯊꯨꯡꯉꯒ ꯑꯩꯒꯥꯕꯣꯛ ꯍꯣꯏꯒꯤꯗꯅ ꯁꯤꯀꯤꯍꯨꯝ ꯊꯨꯡꯕ ꯑꯩꯅ ꯋꯥꯍꯪ ꯍꯪꯉꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯥꯏ ꯃꯈꯥꯏꯗꯣ ꯑꯩꯉꯣꯟꯗ ꯄꯤꯗꯣꯏꯅꯤꯀோ ꯑꯉꯥꯡꯗꯤ ꯗꯈꯤꯅꯥ ꯇꯧꯔꯝꯗꯦ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯇꯧꯔꯕ ꯈꯪꯗꯦꯀꯣ ꯑꯩꯒꯤꯗꯤ ꯗꯈꯤꯅꯥꯁꯦ ꯍꯣꯏ ꯑꯔꯥꯡꯐꯝꯒ ꯌꯥꯝ ꯈꯪꯅꯔꯒ ꯃꯦꯝ ꯅꯪ ꯉꯁꯤꯗꯤ ꯂꯧꯔꯣ ꯀꯥꯏꯅ ꯄꯩꯁꯥ ꯄꯤꯔꯝꯕ ꯌꯥꯎꯋꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯒ ꯆꯠꯄ ꯃꯇꯝꯗ ꯑꯉꯥꯡ ꯗꯈꯤꯅꯥ ꯊꯨꯡꯅꯗꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯨꯡꯉꯤꯕ ꯗꯈꯤꯅꯥꯗꯣ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯗꯤ ꯁꯅꯥꯒꯤꯅꯦꯅ ꯍꯥꯏꯒꯠꯈ꯭ꯔꯦ ꯐꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯐꯝꯕꯁꯤꯗꯅꯦ ꯑꯩ ꯌꯥꯝ ꯃꯨꯟ ꯌꯦꯡꯉꯦꯕꯀꯣ ꯃꯣꯏꯅ ꯕ꯭ꯔꯥꯝꯍꯣꯟ ꯌꯥꯝꯅ ꯀꯩꯅꯣ ꯑꯉꯥꯡ ꯑꯃꯅꯅꯦ ꯕ꯭ꯔꯥꯝꯍꯣꯟ ꯀꯣ ꯃꯥ ꯕ꯭ꯔꯍꯃꯟꯅ ꯃꯁꯛ ꯈꯪꯕ ꯑꯗꯨꯕꯨ ꯕ꯭ꯔꯥꯝꯍꯣꯟ ꯀꯧꯋꯦꯅ ꯑꯩꯈꯣꯏ ꯇꯝꯖꯔꯛꯄꯗ MA ꯇꯝꯕ ꯀꯥꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯝꯖꯔꯛꯏꯀꯣ ꯃꯇꯝꯗꯨꯗ ꯕ꯭ꯔꯥꯝꯍꯣꯟ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯑꯍꯟ ꯕ꯭ꯔꯥꯝꯍꯣꯟ ꯅꯠꯇꯕ ꯑꯔꯥꯝꯕꯒꯤ ꯑꯍꯟꯁꯤꯅ ꯀꯩꯅꯣꯗ ꯐꯝꯃꯒ ꯑꯉꯥꯡꯁꯤꯅ ꯕ꯭ꯔꯥꯝꯍꯣꯟꯅꯦꯅ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯐꯝꯐꯝ ꯑꯃ ꯂꯩꯌꯦꯕ ꯕ꯭ꯔꯥꯝꯍꯟꯒꯤ ꯐꯝꯐꯝ ꯑꯗꯨꯗꯒ ꯐꯝꯕ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯍꯟ ꯀꯩꯅꯣ ꯆꯟꯗꯣꯟꯒ ꯄꯥꯛꯅ ꯊꯤꯟꯖꯕ ꯑꯍꯟ ꯃꯌꯨꯝꯗ ꯂꯥꯏꯒ ꯌꯥꯝ ꯁꯦꯕꯥ ꯇꯧꯕ ꯑꯗꯨꯅ ꯕ꯭ꯔꯥꯝꯍꯣꯟꯗꯨꯒꯤ ꯃꯥꯅ ꯍꯦꯟꯅ ꯆꯥꯎꯍꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯁꯟ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯑꯍꯟꯗꯨꯅ ꯃꯃꯥꯡꯗ ꯐꯝꯃꯒ ꯐꯝꯍꯜꯂꯒ ꯑꯉꯥꯡꯁꯤꯅ ꯃꯅꯤꯡꯗꯒ ꯐꯝꯕꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯝꯃꯝꯕ ꯃꯇꯝꯗꯨꯗ ꯍꯥꯎ ꯐꯥꯔ ꯍꯧꯖꯤꯛ ꯀꯌꯥꯝ ꯂꯩꯔꯤꯕꯅꯣ ꯀꯌꯥꯝ ꯇꯧꯗꯕ꯭ꯔꯥ ꯕꯅꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯈꯠꯅꯕꯒꯤ ꯃꯆꯥꯛꯁꯦ ꯁꯅꯥꯁꯦ ꯀꯔꯇꯥꯒ ꯅꯔꯁꯤꯡꯍꯒꯁꯦ ꯌꯥꯝ ꯈꯠꯅꯩꯌꯦꯕ ꯀꯔꯇꯥꯒꯤ ꯁꯥꯒꯩ ꯅꯔꯁꯤꯡꯍꯩꯒ ꯁꯥꯒꯩ ꯃꯁꯤꯗ ꯑꯩꯅ ꯃꯃꯥꯡ ꯐꯝꯗꯧꯅꯤ ꯑꯩꯅ ꯃꯃꯥꯡ ꯑꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯂꯩꯅꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤꯅꯦ ꯃꯁꯝꯒ ꯐꯣꯏꯅꯕꯒ ꯌꯥꯎꯔꯤ ꯄꯣꯠꯅꯤꯅꯦ
ꯑꯩꯈꯣꯏ ꯐꯝꯐꯝꯗ ꯅꯪ ꯐꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯒꯤ ꯀꯨꯝꯊꯧ ꯑꯩꯅ ꯐꯝꯗꯧꯅꯤ ꯀꯥꯏꯅ ꯐꯨꯅꯕꯒ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯖꯁꯃꯦꯟꯁꯦ ꯐꯖꯅ ꯇꯧꯗꯕꯅꯤꯅ ꯑꯗꯨꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯕ꯭ꯔꯍ꯭ꯃ ꯃꯁꯛ ꯈꯪꯕꯈꯩꯅ ꯕ꯭ꯔꯥꯍ꯭ꯃꯟ ꯀꯧꯗꯧꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣই ꯌꯥꯅꯤꯡꯉꯦ ꯕ꯭ꯔꯍ꯭ꯃꯗꯨ ꯈꯪꯉꯦ ꯃꯥꯗꯤ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡ ꯀꯂꯥꯆꯥꯟ ꯁꯥꯁꯇ꯭ꯔꯤ ꯃꯁꯥꯃꯛꯁꯦ ꯕꯥꯃꯣꯟ ꯅꯠꯇꯦ ꯑꯗꯣ ꯕ꯭ꯔꯍ꯭ꯃ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅꯤꯅ ꯃꯥ ꯂꯥꯏꯔꯤꯛ ꯇꯧꯕ ꯃꯥꯏ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯃꯥꯅ ꯁꯪꯁꯀ꯭ꯔꯤꯠꯇꯨ ꯂꯣꯏꯅꯃꯛ ꯃꯁꯛ ꯈꯪꯉꯒ ꯇꯧꯕ ꯂꯥꯏꯔꯤꯛꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯤ ꯈꯠꯅꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃ ꯃꯁꯛ ꯈꯪꯕꯗꯨꯅ ꯕ꯭ꯔꯥꯍ꯭ꯃꯟ ꯀꯧꯏ ꯍꯥꯏꯕ ꯌꯥꯅꯤꯡꯗꯕ ꯀꯩꯗꯧꯕꯒꯤꯅꯣ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯍꯥꯎ ꯑꯔꯥꯝꯕꯀ ꯍꯥꯏꯀꯣ ꯑꯔꯥꯝꯕ ꯀꯥꯡꯕꯨꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯀꯦꯇꯥꯒꯣꯔꯤꯁꯦ ꯍꯧꯖꯤꯛꯇꯕꯨ ꯖꯁꯃꯦꯟꯁꯦ ꯑꯗꯨꯋꯥꯏꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯈꯔꯕꯨ ꯆꯨꯝꯃꯛꯑꯕꯣꯏꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣꯗꯨꯅ ꯑꯍꯟꯗꯨꯅ ꯃꯩꯇꯩꯒꯤ ꯑꯍꯟꯗꯨꯅ ꯆꯟꯗꯣꯟꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯃꯥꯗꯤ ꯀꯩꯅꯣꯒ ꯆꯟꯗꯣꯟ ꯂꯨꯄꯨꯒ ꯇꯧꯔꯒ ꯂꯥꯏ ꯅꯤꯡꯖꯔꯕ ꯑꯍꯟꯗꯨꯅ ꯈ꯭ꯋꯥꯏ ꯃꯅꯤꯡꯗ ꯐꯝꯍꯜꯂꯦ ꯑꯗꯒꯤ ꯃꯌꯥꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯍꯥꯗꯨꯅ ꯃꯃꯥꯡꯗ ꯕꯥꯃꯣꯟꯅꯦꯅ ꯑꯗꯨ ꯐꯝꯈꯤꯕꯒ ꯑꯗꯨꯗꯤ ꯑꯩꯅ ꯃꯗꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯌꯥꯅꯤꯡꯉꯛꯇꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯕꯨꯗꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝꯗꯒꯤ ꯆꯥꯐꯝꯗꯒꯤ ꯑꯗꯒꯤ ꯑꯆꯧ ꯃꯆꯥ ꯏꯒꯣ ꯃꯁꯤ ꯏꯒꯣꯁꯤ ꯄꯥꯝꯕꯤ ꯊꯥꯔꯒ ꯍꯧꯋꯦꯕ ꯍꯧꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯏꯒꯣꯁꯤ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯩꯅ ꯆꯥꯎꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯁꯤ ꯏꯒꯣꯁꯤ ꯂꯣꯏ ꯂꯩ ꯃꯤꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯆꯠꯅꯕꯤꯁꯤꯃꯇꯪ ꯑꯩꯅ ꯍꯥꯏꯖꯍꯧꯒꯦ ꯃꯌꯥꯝꯅ ꯖꯁꯃꯦꯟ ꯇꯧꯕꯗ ꯀꯔꯤ ꯈꯟꯕꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯃꯛꯇ ꯀꯩꯅꯣ ꯁꯪꯁꯊꯥꯟ ꯑꯃꯒꯤ ꯃꯤꯇꯤꯡ ꯈꯪꯗꯦ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯨꯝ ꯇꯧꯔꯦꯕ ꯄ꯭ꯔꯙꯥꯟꯒꯤꯅ ꯁꯤꯗ ꯐꯝꯗꯧꯅꯤ ꯑꯗꯨ ꯇꯧꯗꯧꯅꯤ ꯀꯥꯏꯅ ꯃꯣꯏ ꯐꯝꯐꯝꯁꯦ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯇꯝ ꯑꯃꯗꯗꯤ ꯃꯁꯤ ꯈꯟꯗ꯭ꯔꯤꯉꯩꯗꯗꯤ ꯃꯤ ꯌꯥꯝ ꯈꯠꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯩꯕ ꯃꯤ ꯍꯧꯖꯤꯛ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯃꯣꯏꯁꯨ ꯑꯩꯗꯧꯅ ꯆꯠꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯔꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯌꯥꯝꯅ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯊꯣꯏꯅ ꯃꯗꯨ ꯂꯩꯕ ꯎꯗꯦ ꯀꯩꯒꯨꯝꯕ ꯐꯪꯁꯟꯁꯦ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯑꯣꯏꯔꯝꯅꯤꯅ ꯁꯨꯝ ꯆꯠꯄꯗ ꯑꯍꯟꯁꯤꯡ ꯄ꯭ꯔꯙꯥꯟꯗꯨꯅ ꯑꯗꯨꯗ ꯐꯝꯗꯧꯅꯤ ꯈꯣꯠꯇꯧꯅꯤ ꯍꯥꯏꯕꯁꯦ ꯃꯥꯏ ꯃꯥꯏ ꯐꯝꯐꯝꯗꯨꯗ ꯑꯗꯨꯝ ꯐꯝꯅꯕ ꯑꯗꯨꯅꯤ ꯁꯤꯐꯥꯎꯗꯪ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯅ ꯈꯪꯖꯔꯛꯄꯒꯤ ꯎꯖꯔꯛꯄꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨ ꯑꯃꯨꯛ ꯇꯥꯛꯄꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯏꯃꯥꯅ ꯁꯦꯌꯔ ꯇꯧꯔꯤꯁꯤ ꯏꯃꯥꯒꯤ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯇꯣꯂꯣꯞ ꯐꯪꯗꯅ ꯏꯃꯥꯗꯪ ꯅꯠꯇꯦ ꯃꯁꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯉꯥꯡꯈꯤꯕꯅꯦ ꯌꯥꯝ ꯐꯖꯕ ꯑꯗꯨꯗꯣ ꯑꯩꯅ ꯃꯊꯪꯗ ꯄꯨꯈꯠꯂꯒ ꯏꯃꯥꯗ ꯇꯥꯍꯟꯒꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯋꯥꯔꯒ ꯇꯣꯂꯣꯞ ꯐꯪꯗꯅ ꯂꯩꯈꯤꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯂꯒ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯁꯤꯗ ꯍꯥꯏꯔꯤꯗꯣ ꯃꯇꯝꯗꯨꯗ ꯄꯩꯁꯥꯗꯨ ꯄꯤꯖꯔꯒꯗꯤ ꯀꯣꯂꯦꯖꯁꯦ ꯂꯧꯈꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯑꯩꯈꯣꯏꯅ ꯄꯥꯔꯤꯁꯤꯗ ꯂꯥꯛꯄꯁꯤꯗ ꯃꯦꯇꯤꯔꯤꯌꯦꯜ ꯋꯥꯔꯜꯗꯒ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯒ ꯍꯥꯏꯗꯨꯗ ꯑꯆꯨꯝꯕꯗꯨ ꯇꯧꯔꯛꯑꯒꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯁꯨꯄꯤꯔꯤꯌꯔ ꯀꯩꯅꯣ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯦꯇꯤꯔꯤꯌꯦꯜ ꯋꯥꯔꯜꯗ ꯄꯩꯁꯥ ꯄꯤꯖꯔꯒꯅ ꯍꯦꯛ ꯈꯟꯕ ꯑꯗꯩ ꯑꯣꯖꯥ ꯍꯥꯞꯄꯁꯨ ꯄꯩꯁꯥ ꯄꯤꯖꯕ ꯑꯗꯨꯒꯨꯝꯕꯁꯦ ꯌꯥꯝ ꯇꯧꯈ꯭ꯔꯦꯕ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯗꯨ ꯈꯟꯕꯒꯤ ꯑꯗꯒꯤ ꯄꯨꯂꯤꯁ ꯈꯟꯕꯒꯤ ꯅꯔꯁ ꯈꯟꯕꯒꯤ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯇꯥꯖꯩꯀꯣ ꯑꯗꯣ ꯃꯁꯤ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯂꯩꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯑꯃꯣꯠꯄꯗꯣ ꯉꯁꯥꯏꯒꯤ ꯒ꯭ꯔꯤꯗꯤꯁꯦ ꯒ꯭ꯔꯤꯗꯤꯒ ꯂꯁꯇꯤꯒ ꯀꯣ ꯑꯅꯤꯁꯤ ꯃꯣꯠꯄꯁꯦ ꯂꯩꯔꯤꯈꯩꯗꯤ ꯑꯗꯨꯝ ꯃꯦꯇꯤꯔꯤꯌꯦꯜ ꯋꯥꯔꯜꯁꯤꯗ ꯉꯁꯥꯏꯒꯤ ꯃꯌꯥꯁꯤꯅ ꯑꯗꯨꯝ ꯐꯥꯔꯒ ꯂꯩꯒꯅꯤ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯣ ꯑꯗꯒꯤ ꯁꯦꯀꯦꯟ ꯄꯣꯏꯟꯠꯇ ꯍꯥꯏꯔꯤꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯚꯔꯤꯡꯁꯤꯗ ꯑꯣꯏꯅ ꯖꯠꯖ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯀꯔꯤ ꯏꯃꯨꯡꯗ ꯄꯣꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯁꯣꯜꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯅꯕꯗꯣ ꯑꯗꯨ ꯌꯦꯡꯅꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯔꯤꯆꯨꯋꯦꯜꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗꯁꯨ ꯕ꯭ꯔꯥꯍꯃꯟꯗꯨꯅ ꯐꯝꯒꯗꯕꯅꯦꯅ ꯕ꯭ꯔꯥꯍꯃꯟ ꯄꯣꯛꯄꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯈꯜꯂꯒ ꯃꯥꯗꯨ ꯆꯨꯝꯃꯤ ꯈꯪꯗꯦ ꯆꯨꯝꯗꯦ ꯈꯪꯗꯦ ꯑꯗꯨ ꯑꯩꯗꯤ ꯃꯕꯨꯛ ꯁꯦꯡꯕꯗꯣ ꯑꯗꯨꯗꯅꯤꯀꯣ ꯑꯩꯅ ꯆꯨꯝꯕ ꯆꯨꯝꯗꯕ ꯍꯥꯏꯔꯛꯏꯁꯦ
ꯑꯗꯨꯅ ꯑꯗꯨꯒꯤ ꯖꯖꯃꯦꯟꯁꯦ matam amadadi ꯄꯣꯛꯄꯗꯨꯅ ꯑꯗꯨꯝ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯂꯩꯔꯝꯕ ꯑꯗꯒꯤꯗꯤ ꯁꯨꯝ ꯃꯤꯑꯣꯏꯕꯒꯤ ꯃꯦꯇꯤꯔꯤꯌꯦꯂꯤꯁꯇꯤꯛꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯥꯍ꯭ꯃꯤꯟ ꯕꯩꯁꯅꯣꯞꯅꯦꯅ ꯕ꯭ꯔꯥꯍ꯭ꯃꯤꯟ ꯀꯩꯅꯣ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗ ꯌꯥꯎꯔꯒ ꯃꯥꯒꯤ ꯁꯦꯐ꯭ꯔꯣꯟ ꯁꯦꯠꯂꯦꯅ ꯑꯩꯈꯣꯏꯅ ꯃꯗꯨꯁꯨ ꯍꯦꯛꯇ ꯊꯥꯖꯕ ꯌꯥꯗꯦꯕ ꯍꯧꯖꯤꯛ ꯁꯤꯗ ꯊꯣꯛꯂꯛꯏꯁꯦ ꯍꯦꯛꯇ ꯃꯤꯅ ꯇꯥꯍꯩꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯅ ꯂꯥꯏ ꯅꯤꯡꯉꯤꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯁꯦ ꯍꯦꯛꯇ ꯊꯥꯖꯕ ꯌꯥꯗꯦꯕ ꯃꯁꯤ ꯊꯤꯖꯟꯕ ꯑꯩꯈꯣꯏꯅ ꯏꯟꯇꯦꯂꯤꯖꯦꯟట్ ꯑꯣꯏꯕ ꯍꯥꯏꯁꯦ ꯃꯁꯤꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯆꯨꯝꯕꯗꯣ ꯑꯗꯨ ꯂꯥꯛꯑꯒꯗꯤ ꯍꯦꯟꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨꯅꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯦꯡꯕ ꯁꯦꯡꯗꯕꯁꯦ ꯑꯩꯒꯤ ꯖꯖꯃꯦꯟ ꯇꯧꯔꯒ ꯑꯩꯅ ꯍꯥꯏꯕꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯑꯩ ꯄꯨꯛꯅꯤꯡꯗꯗꯤ ꯅꯨꯡꯉꯥꯏꯍꯧꯗꯕꯒꯗꯣ ꯑꯩꯅ ꯁꯨꯝ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯁꯨꯝ ꯍꯥꯏꯗꯣꯛꯆꯔꯛꯄꯅꯤꯗ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯀꯤꯗꯤ ꯑꯩꯒꯤ ꯏꯗꯨꯀꯦꯁꯟ ꯇꯝꯃꯛꯄꯗ ꯑꯩꯅ ꯋꯥꯈꯤꯕ ꯑꯩ ꯋꯥꯈ꯭ꯔꯦꯗꯅ ꯀꯗꯥꯏꯗ ꯄꯩꯁా ꯇꯥꯜꯂꯨꯅꯤ ꯑꯩꯒꯨꯝꯕ ꯀꯌꯥ ꯀꯣꯂꯦꯖ 5ꯅꯦꯕ 5-6 ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯁꯦꯝꯃꯛꯏꯁꯦ ꯍꯥꯏꯁꯦ ꯀꯣꯂꯦꯖ ꯑꯃꯃꯝꯗ ꯁ꯭ꯇꯥꯐꯁꯤ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤꯀꯣ ꯁꯕꯖꯦꯛ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝ ꯃꯁꯩꯁꯤꯗ ꯂꯥꯛꯇꯅ ꯃꯗꯨ ꯄꯩꯁꯥꯒꯁꯤ ꯆꯥꯈꯠꯂꯛꯏꯅꯤ ꯃꯣꯏ ꯀꯌా ꯆꯪꯉꯤ ꯑꯩꯅ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯖꯥ ꯏꯕꯦꯝꯃ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏ ꯏꯈꯥꯏ ꯑꯉꯥꯡ ꯉꯔꯥꯡ ꯅꯍꯥꯟꯗꯒ ꯖꯣꯏꯟ ꯇꯧꯕꯅꯤ ꯀꯝꯄꯜꯁꯟ ꯌꯥꯎꯈ꯭ꯔꯦ ꯃꯣꯏ ꯐꯩ ꯀꯣ ꯄꯨꯟꯁꯤꯒꯤ ꯃꯍꯩ ꯆꯥꯈꯤꯕꯗꯨꯗꯤ ꯑꯩꯅꯒ ꯀꯜꯂꯛꯎꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯄꯣꯛꯇ ꯀꯩꯅꯣꯝ ꯇꯧꯔꯝꯃꯅꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯔꯛꯑꯦꯕ ꯀꯩꯅꯣꯝ ꯇꯧꯔꯝꯃꯅꯦꯕ ꯀꯣꯂꯦꯖ 6ꯀꯤ ꯑꯣꯖꯥꯕꯨ ꯍꯤꯡꯒꯣꯜ ꯂꯧ ꯍꯤꯡꯒꯣꯜ ꯂꯣꯏ ꯄꯤꯊꯣꯛꯑꯀꯥꯟꯗ ꯑꯣꯖꯥ ꯑꯣꯏꯔꯤꯅꯦꯕ ꯃꯣꯏ ꯑꯣꯏꯔꯤꯗꯣ ꯑꯩꯈꯣꯏꯅ ꯇꯧꯗꯕꯗꯤ ꯑꯩꯈꯣꯏꯗꯤ ꯄꯩꯁా ꯌꯥꯝ ꯄꯤꯖꯗꯅ ꯍꯧꯖꯤꯛꯀꯥꯟꯗꯧꯅ ꯂꯥꯛ ꯄꯦꯇꯤꯒ ꯅꯠꯇꯦ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯂꯦꯖꯇꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯤꯒꯤ 4 ꯑꯃꯅꯦ ꯑꯗꯒꯤ ꯏꯪꯂꯤꯁꯀꯤ 3 ꯑꯃꯅꯦ ꯑꯗꯨ ꯇꯧꯔꯒ ꯑꯣꯟꯂꯤ 22ꯅꯅꯦ ꯊꯝꯕꯥꯃꯔꯤ ꯀꯣꯂꯦꯖꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯅ ꯃꯗꯩꯗꯨꯗ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯕꯗꯣ ꯃꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯀꯥꯏ ꯇꯧꯔꯝꯒꯦꯅ ꯑꯩꯈꯣꯏꯅ ꯍꯨꯠꯇꯅ ꯌꯦꯡꯀꯥꯟꯗꯅꯦ ꯃꯣꯏ ꯒꯣꯔꯃꯦꯟ ꯂꯣꯏ ꯆꯪꯗꯅ ꯇꯧ ꯂꯩꯔꯝꯃꯦꯕ ꯈꯪꯉꯕ ꯑꯗꯨꯗꯤ ꯄꯩꯁꯥꯗꯤ ꯃꯣꯏꯗꯤ ꯁꯦꯡꯒꯥꯎꯗꯨꯗꯤ ꯈꯔ ꯆꯣꯜꯂꯝꯃꯔꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯂꯨꯄꯥ 5ꯗ ꯄꯨꯔꯒ ꯀꯣꯂꯦꯖ ꯆꯠꯄ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯗꯤ ꯂꯨꯄꯥ ꯍꯣꯔꯤꯕꯅꯦꯕ 3 ꯄꯤ ꯃꯇꯝꯗꯨꯗ 3.5 ꯄꯤ 2.5ꯗꯒꯤ 3.5 ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕ ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯀꯣꯂꯦꯖ ꯑꯣꯖꯥꯅꯤ ꯀꯥꯏꯅꯅꯦ ꯃꯄꯨꯡꯒ ꯄꯤꯔꯒꯅꯦ ꯍꯜꯂꯛꯇꯁꯨ ꯌꯥꯔꯦ ꯀ ꯍꯥꯏꯔꯝꯃꯦꯕ ꯀꯣꯟꯊꯪꯗꯗꯤ ꯃꯈꯥꯏꯒ ꯀꯥꯏꯈꯠꯂꯛꯑꯝꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯀꯞꯅꯤꯡꯕ ꯂꯣꯏꯅ ꯇꯤꯜꯂꯦ ꯑꯦꯅꯤꯋꯦ ꯑꯃ ꯑꯣꯏꯔꯣ ꯑꯋꯥ ꯃꯆꯥ ꯂꯦꯝ ꯃꯥꯡꯗꯦꯅ ꯑꯩꯈꯣꯏ ꯃꯍꯩ ꯆꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯆꯍꯤ ꯑꯃꯈꯛꯇꯪ ꯀꯝꯄꯜꯁꯟ ꯅꯪꯍꯧꯕ ꯊꯥ 2 ꯈꯛꯇꯪ ꯅꯪꯍꯧꯕ ꯌꯥꯎꯔꯤꯑꯕ ꯌꯦꯡꯉꯨꯅꯦ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯍꯥꯏꯕ ꯅꯛꯈ꯭ꯔꯕ ꯀꯩꯅꯣꯁꯦ ꯁ꯭ꯇꯦꯠꯁꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯉꯥꯏ ꯑꯣꯏꯔꯤꯕ ꯕꯣꯝꯕꯦꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯀꯩꯅꯣꯗ ꯑꯗꯨ ꯏꯉꯥꯏꯗꯨꯁꯨ ꯑꯦꯗꯦ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦꯕ ꯃꯥꯁꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯣꯏꯒꯤꯗꯤ ꯀꯩꯗꯧꯏ ꯒꯣꯕꯔꯅꯤꯡ ꯕꯣꯗꯤꯅꯅꯦ ꯑꯣꯖꯥꯁꯤꯡꯗꯨꯒꯤ ꯄꯦꯃꯦꯟꯗꯤ ꯏꯟꯀ꯭ꯔꯤꯃꯦꯟꯀꯕꯨꯗꯤ ꯃꯣꯏ ꯊꯤꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥꯗꯤ ꯂꯣꯏ ꯄꯤꯔꯝꯃꯦꯕ ꯑꯗꯨꯒ ꯄꯤꯔꯝꯗ꯭ꯔꯤꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯦꯠ ꯀꯣꯂꯦꯖ ꯀꯣ ꯑꯦꯗꯦꯠ ꯀꯣꯂꯦꯖꯁꯤ ꯉꯥꯛꯇꯗ ꯑꯗꯨ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯉꯥꯛꯇꯅꯦꯕ ꯑꯌꯥꯝꯕꯅ ꯑꯗꯨ ꯊꯥꯖꯔꯨꯗꯅ ꯑꯩꯈꯣꯏꯁꯦ ꯆꯪꯉꯨꯔꯤꯕꯅꯤ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯔꯤꯉꯩ ꯃꯇꯝꯗ ꯃꯣꯏꯁꯦ ꯃꯐꯝꯒꯁꯦ ꯃꯆꯤꯟ ꯆꯠꯄ ꯂꯣꯏ ꯑꯣꯏꯕ ꯑꯗꯨ ꯃꯣꯏ ꯇꯧꯔꯒꯗꯤ ꯀꯝꯄꯜꯁꯟꯁꯦ ꯉꯟꯅ ꯇꯧꯔꯅꯤ ꯍꯥꯏꯔꯒ ꯃꯣꯏꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯍꯦꯟꯒꯠꯄꯒꯤ ꯃꯑꯣꯡꯗ ꯄꯨꯔꯝꯃꯦ ꯑꯗꯨꯅ ꯉꯥꯡꯉꯔꯣꯏ ꯃꯁꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯃꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤꯁꯦ ꯍꯧꯖꯤꯛ ꯏꯃꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠꯄ ꯂꯩꯔꯤꯁꯤꯡꯁꯦ ꯁꯦꯡꯗꯣꯛꯇ꯭ꯔꯤꯈꯩꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯁꯦ ꯋꯥꯒꯅꯤ ꯍꯥꯏꯕꯅꯤ ꯀꯩꯒꯤꯅꯣ ꯉꯁꯥꯏꯒꯤ ꯁꯦꯡꯇꯣꯛꯄꯁꯦ ꯁꯤ ꯁꯦꯡꯇꯣꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯁꯤꯗ ꯑꯗꯨꯝ ꯐꯥꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯄꯤꯁ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠꯄ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯎꯔꯒ ꯇꯥꯗꯅ ꯋꯥꯗꯅ ꯃꯤ ꯃꯔꯣꯟ ꯑꯃ ꯀꯌꯥ ꯂꯩꯈꯤꯗꯕ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯃꯁꯤꯗ ꯍꯥꯠꯅꯕ ꯁꯨꯅꯕꯁꯦ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯅ
ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯌꯦꯡꯕꯅ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯦꯡꯇꯣꯛꯄꯁꯦ ꯃꯁꯤꯔꯣꯝꯗ ꯈꯪꯉꯒ ꯃꯁꯤꯗ ꯆꯠꯂꯛꯑꯒꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯃꯥ ꯑꯩꯈꯣꯏꯒꯤꯁꯤ ꯈꯤꯇꯪꯒ ꯑꯩ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯆꯠꯊꯔꯣ ꯑꯩꯈꯣꯏꯅ ꯆꯦꯞꯇꯔ 4ꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯦ ꯀ꯭ꯔꯤꯁꯅꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯃ ꯈꯪꯃꯤꯟꯅꯁꯦꯕꯀꯣ ꯀ꯭ꯔꯤꯁꯅꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯄ꯭ꯔꯤꯝꯅꯤ ꯃꯥꯅ ꯂꯣꯏꯅ ꯁꯦꯝꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯄꯤꯔꯦ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯃꯥꯁꯤꯗ ꯀꯃꯥꯏꯅ ꯆꯪꯖꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯆꯦꯞꯇꯔ 4ꯁꯤꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯤꯔꯤ ꯋꯥꯁꯨꯗꯦꯕꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣ ꯋꯥꯁꯨꯗꯦꯕꯒ ꯗꯦꯕꯀꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯃꯥꯁꯦ ꯁꯟ ꯁꯦꯠꯂꯒ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯅꯁꯦ ꯃꯥꯁꯤ ꯃꯦꯇꯤꯔꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯅ ꯃꯦꯇꯤꯔꯤꯌꯦꯜꯂꯤ ꯀꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯏꯁꯤꯁꯨ ꯃꯥꯅ ꯃꯌꯥꯝ ꯑꯋꯥꯕ ꯎꯕꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯃꯔꯁꯤ ꯍꯥꯏꯗꯤ ꯃꯥꯅ ꯊꯧꯖꯥꯟꯕꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯃꯥꯅ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯗꯤꯚꯣꯇꯤꯁꯦ ꯃꯥꯅ ꯀꯟꯕꯤꯕ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯏꯅ ꯍꯥꯏꯌꯦ ꯀ꯭ꯔꯤꯁꯅꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯅꯤꯅꯦꯅ ꯑꯃꯅ ꯃꯥꯅ ꯗꯤꯚꯣꯇꯤꯁꯦ ꯃꯥꯅ ꯀꯟꯕ ꯗꯤꯚꯣꯇꯤꯁꯤꯒꯤ ꯃꯐꯝ ꯄꯤꯕ ꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯗꯤꯃꯣꯅꯤꯛ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯗꯤꯁꯇꯔꯕ ꯇꯧꯕ ꯃꯤꯑꯣꯏꯕꯗ ꯁꯤꯃ ꯃꯥꯅ ꯂꯧꯊꯣꯛꯄ ꯍꯥꯠꯇꯣꯛꯄ ꯃꯣꯏꯁꯤꯃ ꯃꯣꯏꯕꯨ ꯇꯨꯝꯍꯟꯕ ꯁꯤꯒꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯅꯦꯕ ꯑꯅꯤꯁꯦ ꯀꯣ ꯑꯗꯨꯅ ꯀꯨꯟꯇꯤꯁꯤꯅ मादी मसक खंगे माना इनकारनेशन से कमाइन तौरइनो कृष्णसिना कमाइना अमुक मीगी मरक्ता लाइबनो हाइबसी माना खंगबा को अदुना मसीगी इनकारनेशन कृष्ण ओइना पोकपा मागी मपोक सिदेसिदा मासे हेना मियामना चंगजबम पीबा ओइबा कृष्ण ओइना पोकपा मपोक्सिदा रामगी मपोक्सिदनने मासे निंथौगी मचा ओइरगा माना अंगांग ओइरिङैदगी अमाइना कनो ओइग्रेदनको राम ओइना पोकसिना निंथौगी मचा अदुबु कृष्ण की मपोक्सिददिने मासे निंथौगी मचा ओइरगसु माना हेक पोकपगा मागी पोइबा ममा मपा वासुदेवगा देवकीगसे माना हादोअकांदा मासे संसेनबा अमगी मयुम दयु इदनको नंदा जसोदागा यशोदा यशोदासी की मचा ओइना माना चुमनगी संसेनबा नुपामचा अमा ओइना पोकपनिनने मासे मागी अंगांग ओइरिङैगी मयामगा पुनबदुसु चुमनगी ऑर्डिनरी पीपलगा पुल्लेदनको अदुना कृष्णगी मपोक्सिना हेना रामदगी हेना थौजानबा ओइबा मर्सीफुल ओइ हाय अदुना मोइना हाइसे नंदगा यशोदागा सिदिने मोइसिना मु कमाइन तौगेदा मोइना दी कृष्ण से लाइने न खंगदेदना मोइगी केनो मोइना दी मचाने न उरिनिदना अदुना मोइना मचागी नुक्सीबदो मोइना केंता लाइने हारदी कितंग अमुक मागी रिलेशन दो होंग ओइद्रा अखोइनासु अखोइ एवरीडे दा अखोइना मी अमदा अखोइना उनबा कांदा अखोइगी केनोसे बिहेवियर से मी सी असेंबगिदी लाई सिना दुम मी एनीदा चंगागा दुम ओइरपा याय हाय सिमा अखोइना ते सु ताजाग्रेदनको अदुना मी खुदिंगमक्से सेम ओइना ट्रीट तौ काइना खोइदा हाइसिदि अदुना सिसिमदी लाइने न खंगागदी मागी ट्रीटमेंट दो डिफरेंशिएट तौरकनिदना अदैदा माना सिदा हाइसिदि नंदगा यशोदागा सिना दिमासे मोइ मचासे लाइने न खंगदबनिना मोइना ममा मपा अमा ओइना मचादु नुंसीने येकप
yokpadudana chaibusu yaurinidana unconditionally adu tawbudo Krishna sina thawanki adumaina adum silline haiba mana adugi enjoy tawninga haitare adagi mana hujiki moigi Brajabhumi di mana hujiki angang oiringai damagi wari mayam hujikse koina padana khotana tawrise aduna madda lairiba maga thengna khriba miyoi singdo yamna maraibak phaba tane haibenida maga experience tawraga magi aduda koina divsi wari oina taridana aduda thokiba di san sen bagi matamda dagi mana basi khong bagi ko adu mana sumaina san sen bagi kano se magi avatar haikadra adugi matam se na govinda aina hambada ise khangam de ka ino Krishna se maming yam yam adu Govinda na son bane Vaishnav Singh adu Govinda sina magi kano se anga mana san sen bagi matang do adu gi matang do da oiba ada moin haite san se yamna important oina akoina lauri dana Krishna gi matang sidadi lauri aduna san je mana haise san sina sangom je piba sida san gi sangom sina mioi base adum yokpa ngammaga magi life se sustain tawba ngambanina san je sangom pibanina mamagi thakta thameva adoidi Prabhupada namagi preaching da yam yawe naina adudi noina namase hatkadra siniman haise mana san se chaba dagi san hatma se mana adugi de yamna preaching se adude yam tawrameva the man haise san gi sangom duna miyoi basi hingan banga me de sangom sina sangom katang na te na sangom dagi sana semba yai adagi adu magi semba yara ka miyoi bada chinjak tu piba ngambado aduga hujikan da di masa se sakhala ineba kai amgi matik adudi yamna nuaiteba adu daidu da mana akoigi prescription miyoi bagi purification the prescription pyramid singa saigi you intoxication thakta haibadi tawtaba haibadi you thakta drug chadaba dagi even coffee tea thakta ko adagi anything intoxication yawbase masima thakta kaigino ga masina mind se soeba man haido hambada koina tamgre ko mind se quite first control to the mind se kamai control to ni haidi hana body se control to wam changeba the body se control to ge haradi koina ne body se ta thadari ba pot haibadi koina si deise yeng haiba tuna moina haise chanam jaganu adegi kano chano kaise moina sigi jaganu hariba pot sing sinane akoigi rajas nataga tamas oiba akoi body se aduna akoina sattvic oiba charagadi nangi wakhan sisu mode of goodness ta leiba ngammi haiba aduna madugi mayamdu adu haigre ko aduna ne mana sa jaba meat eating sima tokpiro adagi yu kai thakpa sima tokpiro adagi lusty haidi sexual oiba behavior se sima tokpiro adagi lai gi nam se masima sonbiro ko aduga koina chabase koina prasad oina chaw haiti lai da kalaga koina chabase si chara kan magi process of purification se horakani haba adumain tawdana kunti devi na mana masak se khangbani na yamna phajana naina bangamme ba kunti sina tuna ne mana yamna kunti si te focus tawra ise mane ade kunti sidi amna kano akhang kan bi nupi ebu manangganda drubasana
ꯀꯔꯤ ꯑꯩ ꯅꯪ ꯃꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯃꯥꯒꯤ ꯆꯥꯡ ꯌꯦꯡꯉꯛꯄꯅꯦꯕꯀꯣ ꯑꯗ ꯗꯨꯔꯕꯥꯁꯥ ꯆꯥꯛ ꯀꯧꯑꯣꯏꯅ ꯃꯥꯅ ꯗꯨꯔꯕꯥꯁꯥꯁꯤꯗ ꯆꯥꯛ ꯑꯝꯇ ꯀꯧꯖꯒꯦ ꯑꯩ ꯑꯁꯦꯡꯕ ꯇꯧꯔꯒ ꯑꯩ ꯑꯝꯇ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯔ ꯗꯨꯔꯕꯥꯁꯥꯅ ꯌꯥꯕꯤꯔꯛꯑꯕ ꯗꯨꯔꯕꯥꯁꯥꯅ ꯈꯜꯂꯦ ꯃꯁꯤ ꯀꯌꯥꯝ ꯈꯥꯡꯕ ꯀꯟꯕ ꯃꯤ ꯑꯣꯏꯔꯕ ꯃꯥꯅꯦ ꯆꯥꯛꯁꯤ ꯊꯣꯡꯕ ꯄꯨꯔ ꯂꯣꯏꯔꯀꯥꯟꯗ ꯊꯤꯅꯕ ꯂꯥꯁꯦ ꯎꯍꯟꯗ꯭ꯔꯦꯕ ꯐꯪꯍꯟꯗ꯭ꯔꯦꯕ ꯑꯗ ꯀꯨꯟꯇꯤꯗꯤ ꯑꯗꯨꯝ ꯂꯥꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯕꯅꯤꯅ ꯆꯦꯛꯁꯤꯜꯂꯨꯗ꯭ꯔꯦꯕ ꯑꯗꯩ ꯗꯨꯔꯕꯥꯁꯥꯅ ꯀꯌꯥꯝ ꯁꯥꯊꯤ ꯈꯪꯕ꯭ꯔꯥ ꯐꯔꯦ ꯀꯨꯟꯇꯤ ꯅꯪꯅ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪ ꯎꯄ꯭ꯔꯥꯡ ꯍꯤꯞꯄꯨ ꯑꯗꯨꯒ ꯅꯪ ꯒꯟꯗꯨꯗ ꯑꯩ ꯆꯥꯛ ꯊꯤꯔ ꯆꯥꯅꯤ ꯁꯤꯅꯦꯕ ꯑꯗ ꯒꯨꯔꯨꯗꯦꯕ ꯆꯥꯕꯤꯌꯨ ꯌꯥꯔꯦꯅ ꯃꯥ ꯎꯄ꯭ꯔꯥꯡ ꯍꯤꯞꯄꯒ ꯄ꯭ꯔꯤꯊꯤ ꯃꯇꯥꯁꯦ ꯆꯤꯛꯑꯒ ꯗꯨꯔꯕꯥꯁꯥꯁꯦ ꯆꯥꯛ ꯀꯧꯈꯤꯕꯅꯦꯕ ꯑꯗꯨ ꯗꯨꯔꯕꯥꯁꯥꯅ ꯄꯦꯟꯗꯅ ꯕꯣꯔ ꯄꯤꯊꯣꯔꯛꯏꯅꯦꯕ ꯑꯗ ꯀꯨꯟꯇꯤ ꯍꯣꯏꯗꯤ ꯈꯥꯡꯕꯁꯦ ꯉꯝꯈ꯭ꯔꯕꯖꯥꯠꯅꯤ ꯈꯥꯡꯕ ꯑꯗ ꯃꯥꯒꯤꯗ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯁꯦꯟꯇꯤꯃꯦꯟ ꯑꯃꯈꯛ ꯁꯣꯛꯎꯔꯤꯁꯤꯅ ꯃꯥꯅ ꯃꯥꯒꯤ ꯃꯆꯥ 5ꯁꯦ ꯍꯥꯠꯅꯅꯕ ꯈꯨꯠꯂꯥꯏꯁꯤꯗꯤ ꯃꯥꯒꯤ ꯀꯔꯅꯁꯤꯗ ꯂꯩꯔꯦ ꯀꯔꯅꯁꯤꯒꯤ ꯈꯨꯗꯣꯝꯕꯤꯒ ꯈꯨꯕꯤꯒ ꯅꯤꯊꯣꯛꯄꯗꯣ ꯃꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦꯕ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯄꯥꯔꯦꯕ ꯄꯥꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯀꯔꯅ ꯍꯥꯏꯕ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯦ ꯃꯥꯒꯤꯗꯤꯀꯣ ꯑꯗꯨꯒ ꯃꯥꯅ ꯈꯨꯗꯣꯝꯕꯤꯁꯨ ꯅꯤꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥ ꯃꯆꯥꯅꯨꯄꯥ 5ꯁꯤꯅ ꯖꯣꯏ ꯑꯣꯏꯅꯕ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯥ 5ꯗꯨ ꯋꯥꯃꯜꯂꯛꯇꯅꯀꯣ ꯂꯥꯟꯁꯤ ꯖꯣꯏ ꯑꯣꯏꯍꯧꯗꯕ ꯇꯥꯔꯗꯤꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗ ꯃꯥꯁꯦ ꯇꯧꯗꯕ ꯌꯥꯗꯕ ꯃꯊꯧ ꯑꯃ ꯑꯣꯏꯅꯗꯤ ꯇꯧꯔꯛꯄꯅꯦꯅ ꯀꯣꯟꯊꯪꯗꯗꯤ ꯂꯧꯔꯛꯏ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯃꯥꯅ ꯒꯪꯒꯥꯗꯩ ꯊꯣꯛꯂꯛꯑꯒ ꯀꯔꯅꯁꯤꯗꯤ ꯗꯥꯟꯕꯤꯔ ꯗꯇꯥ ꯀꯔꯅ ꯍꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯐꯥꯎꯔꯤꯕꯅꯤꯅ ꯃꯥ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯉꯣꯟꯗꯩ ꯅꯤꯕꯗ ꯄꯤꯗꯕ ꯑꯝꯇ ꯂꯩꯇꯦꯕ ꯃꯥꯁꯦ ꯂꯣꯏ ꯄꯤꯌꯦꯕ ꯃꯤꯅꯕꯨ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤ ꯃꯥ ꯂꯣꯏ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯂꯥꯛꯑꯒ ꯅꯪꯒꯤ ꯈꯨꯕꯤꯗꯨ ꯈꯨꯅꯥꯎꯕꯤꯔ ꯀꯩꯅꯣꯝꯃ ꯅꯤꯔꯒ ꯄꯤꯈꯤꯕꯗꯒꯤ ꯃꯥꯗꯤ ꯇꯦꯟ ꯀꯥꯞ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯟ ꯁꯣꯛꯅꯕ ꯉꯝꯈꯤꯗꯦꯗꯅ ꯑꯗꯨꯗ ꯑꯩꯅ ꯍꯦꯛꯇꯅꯦ ꯀꯨꯟꯇꯤꯁꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯦꯅ ꯈꯟꯈꯤꯑꯕ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯥꯏꯇꯥꯔꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛꯀ ꯀꯟꯅ ꯄꯥꯔꯛꯄꯩ ꯃꯇꯝꯗꯨꯗꯅꯦ ꯃꯥꯅ ꯑꯗꯨꯏ ꯃꯥꯒꯤ ꯇꯥꯔꯁꯨ ꯁꯤꯒꯤꯁꯦ ꯍꯣꯏ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯆꯨꯔꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜꯁꯦ ꯄꯔꯁꯄꯦꯛꯇꯤꯞꯁꯦ ꯁꯥꯒꯠꯂꯤꯗꯅ ꯑꯗꯨꯏ ꯇꯥꯔꯁꯨ ꯃꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤꯁꯤꯗ ꯇꯥꯛꯏꯁꯤꯗꯤ ꯅꯪꯅ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯀꯦꯔꯥ ꯑꯗꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯦꯇꯤꯔꯤꯌꯦꯜ ꯕꯣꯟꯗꯤꯡꯅꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯕꯣꯟꯗꯤꯡ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯀꯔꯅꯗꯨꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯈ꯭ꯔꯦꯅ ꯃꯥꯅ ꯗ꯭ꯔꯧꯄꯗꯤꯒꯤ ꯃꯐꯤꯒ ꯃꯨꯜꯂꯛꯏꯗꯨꯗꯤ ꯀꯔꯅꯅ ꯃꯨꯜꯂꯤꯔꯣ ꯑꯗꯨꯕꯣ ꯑꯗꯨ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯀꯔꯅꯅ ꯃꯥꯒꯤ ꯃꯐꯤ ꯃꯨꯟꯕꯗꯨꯗ ꯃꯣꯏꯒꯤ ꯗ꯭ꯔꯨꯖꯗꯣꯟꯒ ꯀꯔꯅ ꯍꯣꯏꯅ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤꯅ ꯀꯩꯅꯣꯅꯦ ꯃꯥꯅ ꯃꯄꯤ ꯃꯄꯥ ꯄꯤꯕꯟ ꯄꯥꯕꯟꯗꯅ ꯉꯥꯡꯉꯛꯄꯗꯨꯗ ꯑꯪꯒꯗꯦꯁꯀꯤ ꯅꯤꯡꯊꯧ ꯍꯥꯞꯈꯤꯕꯅꯦꯕ ꯃꯇꯝꯗꯨꯗ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ 100ꯒꯤ ꯗꯨꯔꯖꯣꯙꯟꯗꯣ ꯑꯗꯨꯅꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯤꯆꯪꯗ ꯌꯥꯎꯔꯗꯤ ꯁꯣꯏꯗꯅꯀꯤ ꯂꯥꯟ ꯉꯝꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯆꯣꯞꯄꯗꯨꯗ ꯀꯅꯥꯝꯇꯅ ꯀꯟꯕꯤꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯗꯨꯔꯖꯣꯙꯟꯅ ꯀꯜꯂꯒ ꯑꯪꯒꯗꯦꯁꯀꯤ ꯅꯤꯡꯊꯧ ꯍꯥꯞꯈꯤꯕꯅꯦꯕ ꯑꯗꯩꯗ ꯃꯣꯏꯒꯤ ꯑꯗꯨꯗꯩꯗꯨꯗ ꯍꯥꯏꯗꯤ ꯃꯥꯅ ꯀꯔꯅꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯋꯥꯔꯤꯗꯨꯕꯨꯗꯤ ꯍꯣꯏ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯅꯤꯗꯅ ꯃꯥꯅ ꯂꯥꯏꯐꯇ ꯍꯥꯏꯔꯛꯏꯗꯣ ꯑꯗꯨꯏꯁꯨ ꯀꯔꯅꯅ ꯇꯁꯦꯡꯕꯗꯤ ꯃꯥꯒꯤ ꯗ꯭ꯔꯧꯄꯗꯤꯒꯤ ꯏꯀꯥꯏꯕ ꯄꯤꯈꯤꯕꯁꯦ ꯁꯤꯗ ꯃꯥꯒꯤ ꯔꯣꯜ ꯌꯥꯝ ꯆꯥꯎꯅ ꯀꯔꯅꯅꯔꯣ ꯌꯥꯎꯈꯤꯕ ꯀꯔꯅꯅ ꯄ꯭ꯂꯥꯟꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏ ꯃꯥꯅ ꯐꯤ ꯂꯣꯏꯅ ꯆꯤꯡꯕꯗꯨꯗꯤ ꯗꯨꯁꯥꯁꯣꯟꯅ ꯆꯤꯡꯕꯅꯦꯕ ꯑꯗꯨꯒ ꯆꯤꯡꯉꯀꯥꯟꯗ ꯀ꯭ꯔꯤꯁꯅꯅꯅꯦ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯏꯀꯥꯏꯕꯗꯨ ꯐꯪꯍꯟꯈꯤꯗꯦꯕ ꯃꯥꯒꯤ ꯐꯤꯗꯨ ꯆꯤꯡꯊꯣꯛꯏꯈꯩꯅꯦ ꯑꯔꯣꯏ ꯑꯈꯝ ꯁꯤꯗ ꯅꯥꯏꯍꯟꯈꯤꯗꯕꯅꯦ ꯍꯥꯏꯌꯦꯕꯀꯣ ꯁꯤꯗꯩꯁꯦ ꯍꯥꯏꯁꯦ ꯗ꯭ꯔꯧꯄꯗꯤ ꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯨꯔꯨꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯎꯔꯤꯕ ꯀꯔꯅꯒ ꯗꯨꯁꯥꯁꯟꯁꯤꯒꯅꯅꯦ ꯗ꯭ꯔꯧꯄꯗꯤꯒꯤ ꯑꯧ ꯃꯐꯤꯁꯦ ꯄꯥꯏꯔꯒ ꯃꯨꯜꯂꯦꯕ ꯀꯔꯅ ꯃꯨꯜꯂꯦ ꯌꯥꯎꯋꯦꯕ ꯀꯣ ꯑꯣꯀꯦ ꯑꯗꯨꯅ ꯀꯔꯅꯁꯤꯅ ꯑꯗꯩꯗꯤ ꯃꯣꯏꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯨꯄꯥꯗ ꯕꯤꯂꯣꯡ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯏ ꯑꯗꯨꯏꯗꯤ ꯅꯪꯒꯤ ꯅꯐꯤ ꯊꯣꯛꯑꯒ ꯌꯦꯡꯉꯒꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯗꯨꯁꯥꯁꯟꯁꯤꯅ ꯗ꯭ꯔꯧꯄꯗꯤꯒꯤ ꯁꯥꯔꯤꯁꯦ ꯂꯧꯊꯣꯛꯑꯦꯕ ꯑꯗꯒꯤ ꯗ꯭ꯔꯧꯄꯗꯤꯁꯤꯅ ꯃꯥꯁꯤꯅ
mai mapise hold taunaba tauwe adubu man ngamdrakan sida masina madudaitu mase mana surrender tauraga Krishna sira khorambaneba ai bomta ai kano se ai honor se taubiyoina adagidi masina masina mai sari se sida mase mana kano mapidu thoktana baina mana kanna kano tauba sida mana adunga maktaba kanduta di mana surrender tauraga makhulona rakanduta Krishna nang katang na aise kanbanga manina tradimaya mamang sida aise pura disgrace lairani aduna nangi nakutta laire na mana khoiram makpa kan sida Krishna na mai sari se adum lokto inge adum mawanda adum beneba aduna dusasana sina kana taweba mase adu warak kiba adai imana ngasai hai do hoi men magi mapin thokpa se si busasana na chingniba adubu karna sina ahambada kano Draupadi se phaba se siyaweba phaba means magi dahani chengi dana ba magi kenolina aduna karna gi adugumba yawe haiba aduna su adudi karna di moi macheng charurabanina karna di moina kanbi gramnina karna se moi gi oi greba aduni aduna si ngasi gidi aisu office ki matang yaure aduna iman wari di yam nungairi adu ngasi gidi losanna ba hona jarage Jai Shri Krishna Chaitanya Prabhu Nityananda Shri Aptaita Gadadhar Sivasadi Gaur Bhakta Vrinda Hare Krishna 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 Hare 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 Ram Rama Rama Hare Hare Jai Puna Makusu Kurumjari Sibhau Tabiragadi Soidana Koise Sigumba Scripture Pa Basi Magi Tau Haiba Matam Lay Hai Aduna Sibhau Tabiragadi Soidana comment Birau Aduka Taba Mina Dum comment Bira Koise regular listener so dum Yaubiri Dum Quiki Pa Basi the Kari question lay Adum Nakari comment lay Habibis Soidana Ibiramu Masiharaga Una makukurum jari hayeng amok akoy anauba chapter maka paminaraga akoy miyan sa scripture na kari hari bano hai basi khamina si joy ma kukurum jari Jai Shri Krishna Para